ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤꯒꯤ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜ ꯊꯧꯔꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝ ꯁꯦꯡꯒ꯭ꯔꯖꯝꯅ ꯇꯔꯥꯝꯅꯣꯛꯆꯔꯤ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯑꯁꯤꯒꯤꯗꯃꯛ ꯁꯤꯖꯤꯟꯅꯒꯗꯕ ꯅꯝꯕꯔ ꯑꯁꯤ 9077282001 ngasi ki thamjariba video call gi number 7005707808 hariba number sidani lanthok chariba thorom phoning gi warol amadi channel simami 90.0 megahertz ta sandok chariba wahong radio gi thorom ni domno mijeng tabeli basi loinana radio channel si thorom si koina facebook loinana social media gi youtube manipur online radio to atom cable network sing TV channel sing the uba yana bahai dena khuna visualization on thok chabani hari basidana diamond TV haniko unti gi phone leba pauche sing gi headlines kra ahan bada tenten thamjari sanare pauche gi headlines ta NRC update tawdabagi mayok ta pungni phone fan gi jane strike hokre miyam gi hul khangna thabok paikhalaktrabadi hena sathi wa khongjang sangsinaba sem sabalore ana JFD census ki numerator ramadi supervisor ki training thingna na ba khongjing sangsin khre mahiro ani shokre census pangthok na ba honarak pagi mayok to khwaram kathal gi masing na khongjang sangsin khre yelomi sing na census ki duty de gi lapthok na laise han arun kumar na phongdorle mid day meal gi matam chana pijaram dre haiba Imphal West district ki mayang Imphal AC gi manung chana laiba Uchewa government high school gi mahiro sing the mid day meal matam chana pijaram dre haina all Manipur Progressive Student Organization work from Fongdorokle. Defamation should togani harakpagi pakum matam chana pinana ba kudam sangdam matip chana lay haina puyana Fongdorokpo warol yauri. Numitara mangani manung da chapchaba political decision nama sinbidana ba launa ba singadabana ba CSO tramarigi wafam su yauri. Baite lona ni 500 schedule la chan kibagi thoram pangtholagana haina wamana Fongdorokre. NRC update tawdringe da census pangthong na bahonara pagi mayak to mahiro sing na khongjang sangsin kre JFD na sangsileba khongjang mapung phana songut kani haina di YF na wafam masi phongdoro kre bosem gi watermark yaw da bache leibada chenaba sing kankhatuna thamlibasi lenga kaini haina kibagi ra haina desam gi maike digi phongdoro ko warol pauche asigi headline sing di yaw manung gi weba pauching di pauche sing asida loina mak yaw me amne na kambire anduga makata ba pauche da Manipur gi Legislative Assembly gi ni 500 mifam September ani da pangthona na ba governor saman kokre haiba hoyalam pau de headline yauri census ki mamang de NRC sana lo haiba khongjang khamtheng na kalle rang ahing ongyai de gi pungni puni pang janen strike sangsin bokre hojik social media gi ma tonga ton bada loina na mafam kaya da khongjang sangsin bagi video photo no chingba mayam na su unari Manipur gi lam Myanmar da pitok pa yaro haiduna mairo sing khongjang sangsin kre Kaksing da NRC sana handring da census pangthok pa yaro hana protest tawkre loina na police control rongi cherola mana kaksing gi CDO na thasigi taramari da wobaga yangbi rota register tawdeba gari machani sector ubada komla masu gi dayo Honda amadi Huran Kiba dagi Thobal police ta lokut pa case chenabo eramle gari anishibu thoroliba miyoi sing korana phagala matung da Thobal PS ta kusinakre konung mamang dagi nongmai bung farga chaliba Porompat DC Road Pinkman badagi yamna toina traffic jam thokle High Court na condemn case ani gi respondent sing da benefit stand khangalak nanaba direction pikre BJP ge national office prayer khanbada Manipur ge mate yoroktre Home Health Care Service piriba JCRE Max mobile app launch tokre loina na wheelchair yaw duna chatpa ngamdra basu lanjena duna tha khare mi gi da saidang duna leiro matung da laidebi saduna sentok lambi oijari relief camp dagi hak thena ba pawdam pawse si maroi pawdi yaw Oyalan pau Ponofongi headlines da su JFD na lautho ki banamit nini gi janen strike hokre mairoi sina release at kre census ke training sa thari basing tugai be khongjang leptre nemsap ki gen lakani haibada gi lambi tingduna khongjang sangsin kri Manipur ge lam narol da pitong na bohonar mui mak to mairoi sina protest tokre haiba wapam
ꯃꯍꯩꯔꯣꯏꯁꯤꯡꯅ ꯕꯤꯁꯅꯨꯄꯨꯔꯒꯤ ꯗꯤꯁꯤ ꯑꯣꯐꯤꯁꯇꯁꯨ ꯊꯣꯝꯖꯤꯟꯈꯤꯕꯒꯤ ꯄꯥꯎꯆꯦꯁꯤ ꯌꯥꯎꯔꯤ ꯂꯣꯏꯅꯅ ꯒꯥꯔꯤ 794 ꯏꯝꯐꯥꯜ ꯇꯝꯅ ꯂꯥꯛꯈ꯭ꯔꯦ ꯇꯤꯗꯤꯁꯤꯅ ꯑꯍꯦꯟꯕ ꯀꯟꯚꯣꯏ ꯄꯤꯅꯅꯕ ꯗꯤꯃꯥꯟ ꯇꯧꯔꯛꯂꯤ ꯁꯦꯞꯇꯦꯝꯕꯔ ꯑꯃꯗꯒꯤ ꯍꯥꯎꯁ ꯂꯤꯁꯇꯤꯡ ꯍꯧꯔꯒꯅꯤ ꯍꯥꯏꯕꯁꯤꯗ ꯃꯤꯌꯥꯝꯅ ꯀooperation ꯄꯤꯕꯤꯒꯅꯨ ꯍꯥꯏꯅ ꯑꯦꯜ ꯔꯇꯟ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯔꯣꯜ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯀꯨꯀꯤꯜ ꯂꯧꯕꯁꯤꯡꯗꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯉꯥꯛꯅ ꯆꯠꯅꯕ ꯆꯦꯛꯁꯤꯟ ꯋꯥꯐꯝ ꯊꯝꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯌꯥꯎꯔꯤ ꯃꯄꯥꯟꯒꯤ ꯑꯣꯏꯕ ꯄꯥꯎꯗ ꯏꯌꯥꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯃꯅꯨꯡꯗ BLAꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯌꯣꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯣꯄꯔꯦꯁꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯔꯁꯤꯌꯥꯒꯤ ꯂꯥꯂꯣꯡ ꯃꯔꯤ ꯆꯦꯁꯤꯟꯅꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯣꯁꯀꯣ ꯇꯝꯅ ꯄꯥꯏꯈ꯭ꯔꯦ ꯏꯔꯥꯟ ꯑꯃꯁꯨꯡ ኦꯃꯥꯟꯅ ꯁ꯭ꯇꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯇ ꯑꯅꯧꯕ ꯖꯍꯥꯖ ꯂꯝꯕꯤ ꯑꯃꯒꯤ ꯃꯦꯞ ꯌꯦꯛꯊꯣꯛꯈ꯭ꯔꯦ ꯂꯣꯏꯅꯅ ꯁ꯭ꯀꯥꯝ ꯀꯣꯜ ꯁꯦꯟꯇꯔꯗ ꯔꯦꯠꯇ ꯄꯥꯀꯤꯁꯇꯥꯟꯅ ꯆꯥꯏꯅꯤꯁ ꯅꯦꯁꯅꯦꯜ ꯅꯤꯐꯨ ꯌꯥꯎꯅ 259 ꯐꯥꯔꯦ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯂꯥꯟꯃꯤ ꯌꯨꯑꯦꯁꯀꯤ ꯂꯥꯟꯃꯤ ꯑꯃ ꯍꯥꯜꯂꯨ $50,000 ꯐꯪꯉꯨ ꯏꯔꯥꯟꯅ ꯅꯨꯄꯤꯁꯤꯡꯒꯤꯗꯃꯛ ꯗꯕꯜ ꯄꯦ ꯔꯤꯋꯥꯔꯗ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯂꯣꯏꯖꯔꯦ ꯅꯨꯡꯇꯤꯒꯤ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯗ ꯌꯥꯎꯕ ꯍꯦꯗꯂꯥꯏꯟꯁ ꯈꯔ ꯇꯦꯟꯇꯛꯅ ꯍꯦꯗꯂꯥꯏꯟꯁꯤꯡ ꯑꯁꯤ ꯄꯤꯖꯕꯅꯤ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎꯗꯤ ꯄꯥꯎꯆꯦꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯌꯥꯝꯕ ꯂꯣꯏꯅ ꯌꯥꯎꯔꯦ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕꯗ ꯃꯌꯥꯝꯗ ꯄꯤꯖꯔꯤꯕ ꯃꯁꯤꯅꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔꯗ ꯀꯣꯜ ꯇꯧꯕꯤꯔꯒ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛꯌꯥꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ 9077282001 ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯃꯅꯨꯡꯗ ꯀꯣꯜ ꯐꯪꯍꯧꯗꯕꯁꯤꯡꯅ ꯀꯣꯜ ꯇꯧꯕꯤꯔꯒ ꯊꯧꯔꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯃ ꯍꯥꯏꯔꯒꯗꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯧꯔꯝ ꯑꯃꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯊꯧꯔꯝꯁꯤꯒꯤ ꯈꯨꯠꯊꯥꯡꯗꯒꯤꯅꯤ ꯑꯩꯈꯣꯏꯅ ꯉꯝꯖꯔꯤꯕ ꯋꯥꯅꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯕ ꯉꯝꯖꯔꯤꯕ ꯃꯌꯥꯝꯗ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯕ ꯌꯥꯝꯅ ꯑꯆꯧꯕ ꯇꯧꯁꯤꯟꯅꯕ ꯅꯠꯇꯕ ꯑꯗꯨꯒ ꯅꯣꯠ ꯑꯣꯟꯂꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟꯒꯤ ꯅꯠꯇꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯐꯣꯡꯗꯣꯛꯅꯗꯅ ꯈꯪꯃꯤꯟꯅꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝ ꯑꯃꯅꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯐꯖꯕ ꯋꯥꯐꯝ ꯄꯨꯈꯠꯄꯤꯕꯁꯤꯡꯒꯤꯗꯃꯛ ꯂꯥꯛꯂꯤꯕ ꯇꯥꯡ 30ꯗ ꯂꯨꯄꯥ 2,000 ꯊꯝꯖꯔꯤ ꯐꯖꯕ ꯋꯥꯈꯜ ꯄꯨꯊꯣꯛꯄꯤꯕ ꯃꯤꯑꯣꯏꯁꯤꯡ ꯀꯣꯂꯔꯁꯤꯡ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯗ ꯄꯤꯅꯅꯕꯒꯤ ꯁꯦꯝ ꯁꯥꯖꯔꯤ ꯀꯣꯜ ꯇꯧꯕꯤꯌꯨ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ ꯍꯥꯡꯗꯣꯛꯆꯔꯤ Hello. 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 Ming Leifam Habiu. Bangkai degi jauh ini ibu. Tapi ma, happening ba? Ai wang waktu ibu ada kangning ba. Ano koi ki doctor se hasil kat pai buje. Sigi jibu koi ki adugi tu pai raga di lem ni yengi kholi kan hai beto pasan tau buka tau buje. Ma loina tau roi tu di sa de khasi kak tani. Adu kanu ki khara tau pun khara tau se pang oi tau pura hai ja. Oh khara di tum chang kani ye khara di lupa 1,000 maya kun bau gau dabra dumai di tau bane. Oh adu mai dang mo ni puthor ka tau pa. Ima ki card karam balai ge. Aku ki kanu te lak manga gitu. Kari ge. Lak manga gitu. Oh ima PMJ waira CMST ra karam mano khang de se minister giro prime minister giro. Khang de. Kanu ni hai Gandhi akari noi ki kari uji pali se. Kari Modi ki ni hai ba. Ima kana na rage.
Adu ai hantak tang sem ni sahi phadri hantak lam ta gi do. Adu da sem ne ba ji sem da ko gi la ani do a sem lai gi ta na da ya da. Hai ba dai dai ni sem ge na jo mo ji ada sa lo ina dum tau lai ba da ko ngang ma da. Thok chom da lai ba da aina tau samai tau ni ai bon adu di ni lai sem bi re ge na man sem bi re ko ne ba. Mandayda karam hai tau dai no siti ini lo yara bani hai dana mana wari du sara ka hoi ma aduni maduna adu leibudu kitang budi kanani adu ai narakpa matam da aduna loina sitnana konani habidi leite wa adu jiksi ai ji mise yadre ba ko andayda mo jin operation tau si na hai re bu jiksi anda operation tau ji ai ju leitam ni na dum tau da lai ba da sije ji sije da pani an hai na sije gi da lem na tau ne moi na thilak ani lo bu ji la ka ni hai re da di ai ju kai da pha ga da ne lai tau ji moi na da mai na tau na ha sen ka da tau da de tau ro ji si kai in ba ko na tau de ba ai gi hi da lai jo ko na dum lai je re an da gi sapa gi jo ko na dum sa cha re an da gi ai ju ana pau pau dro bro hana hangau dro bro ima hangye ba dai moi na hai na ima samai tau na koi na paisa ga sikim changoi sikim tingoi lo bo jo koi na la ka ni dai thin ju thila ka ni si ne ba adu hai re du ho jin du mai kan tau da ai ji ji lai tre ban hal ani rong sa sa du paisa ai bang ji loi re sa tok ja sin tau da anda ho ji ai kam hai tau da ge na ma tha ji sa le ni na han dai phone tau ro hang ni ibung oi bu samai tau inoi na tau ji paisa ji tau le du kam hai tau ja no de ma ai ho re nambra ma tau hol ke da amana tau hol ke na re o di tau hol ko ai ho ji hoi ma ha ra tre ba tau ro tri ba ande kam hai tau ja no ne se khal amo hangoi ma kamai tau bono kari hai re kamai tau re noi du karam film lai re na mo hango adu mai hang da ani ji ko gi sije gi de tau ro ga de sidai da mu puram pa ta mu tau ro ge sida kan tau ha ba ji si tau bu de ya ro itra adu di matana bam change aina de hai ngam de ma do di hospital da sala ga matana ro bam change adu ni amtang hang bi roi ma adu du mai tor ga pau phone ra ga yengba horu ra bani na kari no kamai tau re to pa di yengba ya bra noi de na trasu hai de na ko adu di ma khoi na su amna knowledge to leite adu ga mit ko magi di ho je ke du mai na siza da su amna dum free da to ko khot pa lei bani adu kamai tau no amtang hang bi ro adu ga to pa matam da imana haininga so pau do tamninga so to pa matam da puning waron da na ta ba da tam bi ro ko manga de gina nipan phong manung da adu gi he na su to bi ra kanu ngalingai da su to bi ra kanu dai da pau do pau bi ro 마탕기 콜러다 고동사 비저리 서로가비요 콜토비요 Hello. Hello. Mình lại from Haibio. Ai kiểm tra karong dagi ni mai bấm mô tu bulan. Mai bấm kariba. Mai bấm mô tu bulan. Mô tu bulan. Sara ai kui ve tau ve na tau base không phang ta bang asi dilai ba fa hai ta re. Asi am no ajare. Tapi Sara kai mon ta hai je ke. Haibio. Ai ate dagi wa pham di pu khasen di ai na tam je ni di chal di kok se. Sini ba ai na yam hang je ni se ka mai to bono. Inspector ta ya gi wari atok chang ga ba matam ai adum ta jare. Ispisyon ayaw na bas bauda atom sagi koksina isu iba pasu pasok pa amay makonong sa amay makolong sa kamay to buno sinay nang jening. Không để mà người ta có máy tôi dặn. Ông thông thì na hay singre ay na kan ba din na Hawaii ako'y na class
ꯄꯤꯛꯏꯉꯩ ꯃꯇꯝꯗ ꯃꯣꯅꯣ ꯀꯥꯏꯅ ꯁꯥꯟꯅꯕ ꯃꯇꯦꯛ ꯈꯤꯇꯪꯗꯨꯐꯥꯎꯗ ꯋꯥꯕꯅꯉꯥꯏ ꯑꯗꯨꯝ ꯁꯥꯡꯈ꯭ꯔꯕꯗꯤ ꯁꯥꯔꯅ ꯑꯗꯨꯌꯥꯝꯕ ꯊꯧꯄꯨꯕꯤꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤꯅꯣ ꯁꯤꯅꯤ ꯈꯪꯗꯦ ꯏꯁꯣꯔꯅ ꯄꯤꯔꯛꯄꯖꯥꯠꯅꯤ ꯏꯁꯣꯔꯅ ꯇꯧꯔꯨꯔꯣ ꯁꯥꯟꯅꯔꯨꯔꯣꯅ ꯄꯤꯔꯛꯄꯖꯥꯠꯅꯤ ꯑꯩ ꯏꯁꯥꯐꯥꯎ ꯃꯦꯟ ꯇꯥꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯁꯥꯁꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯥꯒꯜꯂꯤ ꯂꯥꯏ ꯑꯃꯒꯤ ꯃꯄꯣꯛꯇꯒꯤ ꯍꯦꯜꯂꯦꯅ ꯈꯟꯖꯔꯤꯕ ꯑꯦ ꯆꯞ ꯃꯥꯟꯅꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯕꯖꯥꯠꯅꯤ ꯁꯥꯔꯒꯤ ꯑꯗꯨꯗ ꯃꯐꯝꯗꯨꯗꯁꯨ ꯂꯥꯛꯄꯁꯨ ꯉꯝꯖꯗꯦ ꯑꯩ ꯂꯨꯝꯃꯒ ꯇꯥꯕ ꯍꯥꯏꯗꯣ ꯑꯗꯨꯝ ꯑꯣꯏꯔꯦ ꯑꯗꯨ ꯇꯥꯕꯗꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅ ꯇꯥꯖꯔꯦꯕ ꯍꯣꯏ ꯍꯣꯏ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯇꯥꯕꯤꯌꯨ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨ ꯃꯍꯩ ꯃꯍꯩꯁꯦ ꯑꯩ ꯁꯨꯝ ꯇꯥꯕꯁꯤꯗꯩꯗ ꯇꯥꯔꯒꯗ ꯁꯨꯝ ꯂꯩꯅꯤꯡꯉꯛꯇ꯭ꯔꯕ ꯁꯥꯔꯒꯤ ꯀꯣꯛꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯅꯣꯡꯃꯇꯗꯤ ꯑꯝꯇꯗꯤ ꯍꯥꯏꯒꯦꯅ ꯑꯦ ꯍꯥꯏꯕ ꯌꯥꯎꯔꯛꯏꯅꯤ ꯀꯣꯛꯁꯦ ꯁꯥꯔꯒꯤ ꯀꯣꯛꯁꯦ ꯍꯥꯡꯗꯣꯛꯑ ꯌꯦꯡꯅꯤꯡꯉꯦꯅ ꯍꯥꯡꯉꯗꯤ ꯁꯤꯔꯣꯏꯗ꯭ꯔꯣ ꯏꯕꯣꯅ ꯍꯥꯏꯕ ꯑꯩ ꯀꯣꯛ ꯍꯥꯡꯉ ꯁꯥꯔ ꯌꯦꯡꯅꯤꯡꯉꯦ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯋꯥꯏ ꯏꯁꯩ ꯁꯛꯄ ꯂꯇꯥ ꯃꯪꯒꯦꯁꯀꯔꯒꯤ ꯈꯅꯥꯎꯗꯣ ꯃꯤꯅ ꯍꯥꯏꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯥꯔꯒꯤ ꯀꯣꯛꯁꯤꯁꯨ ꯍꯌꯦꯡ ꯑꯦꯁ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯪꯊꯥ ꯊꯥꯒꯠꯅꯔ ꯂꯣꯏꯔꯦ ꯃꯤ ꯅꯨꯡꯁꯤꯗꯅꯕꯅꯤꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯨm ꯊꯥꯒꯠꯅꯔ ꯂꯣꯏꯔꯦ ꯍꯣꯏ 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 ꯁꯨꯝ ꯍꯣꯠꯅꯖꯒꯦ ꯌꯥꯝꯅ ꯄꯥꯡꯊꯣꯛꯆꯔꯛꯀꯦ ꯁꯤ ꯈꯛꯇꯪ ꯍꯥꯏꯖꯒꯦ ꯇꯧꯕꯅꯦ ꯊꯦꯡꯛ ꯌꯨ ꯃꯦꯗꯥꯝ ꯅꯥꯗ ꯌꯦꯛꯇꯕ ꯑꯣꯏꯕꯤꯌꯨ ꯀꯣ ꯅꯨꯡꯉꯥꯏꯅ ꯇꯥꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯕ ꯆꯪꯉꯤ ꯃꯦꯗꯥꯝ ꯍꯣꯏꯅ ꯑꯩꯈꯣꯏꯕꯨ ꯈꯪꯕꯤꯕꯗꯣ ꯑꯗꯨ ꯀꯥꯏ ꯈꯣꯝꯅꯖꯔꯤ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅꯁꯨ ꯃꯌꯥꯝꯕꯨ ꯈꯪꯖꯒꯦ ꯃꯤꯅ ꯃꯤꯕꯨ ꯃꯁꯛ ꯈꯪꯉꯛꯇꯕ ꯃꯇꯝꯁꯦ ꯁꯤꯗꯅꯤ ꯌꯥꯝ ꯂꯨꯔꯤꯁꯦ ꯃꯁꯛ ꯈꯪꯉꯛꯇ꯭ꯔꯗꯤ ꯑꯩꯁꯨ ꯉꯥꯏꯔꯦꯀꯣ ꯑꯩꯅ ꯀꯩꯁꯨ ꯍꯦꯟꯄꯣꯟꯇꯦꯗ ꯃꯦꯗꯥꯝ ꯍꯣꯏꯗꯒꯤ ꯑꯩꯅ ꯀꯩꯁꯨ ꯍꯦꯟꯄꯣꯟꯇꯦ ꯃꯦꯗꯥꯝ ꯍꯣꯏꯁꯨ ꯃꯤꯅꯤ ꯃꯌꯥꯝ ꯌꯥꯎꯕꯤꯔꯤꯁꯤ ꯂꯣꯏ ꯃꯤ ꯉꯥꯛꯇꯅꯤ ꯁꯥ ꯑꯃꯐꯥꯎ ꯅꯠꯇꯦ ꯃꯤ ꯑꯃꯒꯤꯅꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯒꯨꯟ ꯑꯃꯃꯝ ꯂꯣꯏ ꯂꯩꯕꯅꯤ ꯃꯒꯨꯟꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯎꯠꯊꯣꯛꯄ ꯉꯝꯗꯕ ꯈꯪꯍꯟꯕ ꯉꯝꯗꯕꯩꯅꯤ ꯑꯗꯨꯕꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯥꯒꯠꯅꯔ ꯂꯣꯏꯔꯤꯁꯤ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯍꯧꯔꯛꯑꯗꯕꯅꯤꯅ ꯑꯩꯅ ꯂꯥꯏꯅꯤꯡ ꯀꯔꯤ ꯇꯧꯔꯛꯑꯗꯤꯅ ꯃꯩꯁꯦ ꯕꯦꯔꯥ ꯇꯧꯔꯛꯑꯦ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯅꯍꯥꯟꯗꯤ ꯀꯣꯜ ꯇꯧꯕꯗ ꯃꯤ 10 ꯌꯧꯏ ꯉꯔꯥꯡꯗꯤ ꯃꯤ 19 ꯀꯣꯜ ꯇꯧꯏ ꯑꯁꯤꯅ ꯃꯤ 2 ꯁꯨꯔꯦ ꯀꯣꯜ ꯇꯧꯕꯤꯌꯨ ꯍꯜꯂꯣ 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 ꯃꯤꯡ ꯑꯃꯗ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯈꯛꯇꯣꯝ ꯃꯈꯥ ꯀꯥꯏꯗꯒꯤ ꯁꯨꯟꯗꯔꯤ ꯀꯧꯋꯦ ꯌꯨꯝꯅꯥꯛ ꯍꯥꯏꯕꯤꯌꯣ ꯈꯨꯃꯨꯖꯝ ꯁꯨꯟꯗꯔꯤ ꯇꯥꯕꯗꯤ ꯌꯥꯝ ꯀꯨꯏꯔꯕ ꯑꯗ ꯁꯨꯝ ꯅꯍꯥꯟꯗꯒꯤ ꯑꯗꯨꯝ ꯇꯧꯕ ꯁꯨꯡꯐꯪ ꯐꯪꯗꯕ ꯉꯁꯤꯗꯤ ꯐꯪꯉꯦ ꯑꯗꯣ ꯐꯪꯉꯕꯅꯤꯅ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯅ ꯍꯥꯏꯖꯒꯦ ꯇꯧꯅꯤꯗ ꯑꯇꯩ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯊꯥꯖꯩꯌꯦ ꯅꯍꯥꯟꯃꯨꯛꯁꯨ ꯑꯃꯨꯛ ꯇꯧꯔꯦ ꯑꯃꯨꯛ ꯐꯪꯗꯣꯔꯦ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯕ ꯑꯗꯨꯒ ꯉꯁꯤꯗ ꯑꯩꯈꯣই ꯏꯃꯧ ꯅꯨꯄꯤꯅ ꯇꯧꯕꯤꯒꯦꯅ ꯇꯧꯕ ꯑꯗ ꯐꯪꯕꯗꯨꯗ ꯁꯨꯝ ꯇꯥꯖꯔꯤꯅ ꯁꯨꯝ ꯍꯥꯏꯖꯔꯛꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯔꯤ ꯀꯔꯤ ꯌꯨꯝꯗ ꯍꯣꯠꯅꯕꯤꯔꯤꯒꯦ ꯑꯣ ꯐꯤ ꯈꯔ ꯁꯥꯔꯤ ꯑꯣꯀꯦ ꯌꯥꯝ ꯐꯩ ꯊꯥꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯨꯝꯃꯒ ꯑꯗꯨꯝ ꯇꯥꯖꯔꯤ ꯍꯥꯏꯇꯥꯔꯦ ꯂꯨꯝꯃꯒ ꯑꯧ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯈꯪꯗ꯭ꯔꯝꯅꯤ ꯇꯥꯕꯨ ꯇꯥꯕꯤꯔꯗꯤꯀꯣ ꯂꯨꯝꯒꯦꯔꯥ ꯃꯥꯏ ꯈꯨꯝꯖꯤꯜꯂ ꯇꯥꯒꯦꯔꯥ ꯅꯥꯗꯨ ꯊꯥꯡꯇꯣꯛꯑ ꯇꯥꯕꯤꯔ ꯂꯣꯏꯔꯦ ꯍꯣꯏ ꯑꯗꯨꯝ ꯇꯧꯕꯗꯤ ꯑꯗꯨꯝ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯔꯨꯛ ꯌꯥꯕꯤꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯧꯖꯔꯛꯀꯦ ꯐꯅꯤ ꯊꯥꯒꯠꯆꯔꯤ
ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯂꯥꯛꯂꯤꯕ ꯇꯥꯡ 22 ꯁꯤꯗꯩꯗ ꯄꯨꯡ 10:30 ꯐꯥꯎꯕ ꯁꯤ ꯃꯅꯨꯡꯗ ꯀꯔꯥꯎꯀꯤ ꯁꯤꯡꯒꯔꯒꯤ ꯈꯪꯒꯠꯈ꯭ꯔꯕ ꯃꯤꯑꯣꯏ 10 ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯤꯌꯨ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯏꯁꯩ ꯄꯤꯁꯟꯗꯕ ꯑꯣꯏꯔꯒꯗꯤ ꯄꯤꯁꯟꯕꯤꯌꯨ ꯑꯗꯨꯒ ꯆꯞ ꯆꯥꯅ ꯂꯥꯛꯄꯤꯌꯨ ꯃꯌꯥꯝ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯤꯑꯣꯏ 10ꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯂꯤꯁ ꯑꯃ ꯁꯦꯝꯖꯒꯅꯤ ꯑꯗꯣꯝꯒꯤ ꯏꯁꯩ ꯃꯐꯝꯁꯤꯗ ꯈꯣꯡꯖꯒꯅꯤ ꯁꯗꯥꯅꯟꯗ ꯍꯥꯃꯣꯝ ꯃꯐꯝ ꯑꯁꯤꯗ ꯑꯩꯒ ꯂꯣꯏꯅꯅ ꯐꯝꯒꯅꯤ ꯑꯗꯨꯒ ꯀꯔꯥꯎꯀꯤ ꯁꯤꯡꯒꯔꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯇꯧꯃꯤꯟꯅꯁꯤ ꯃꯇꯝ ꯆꯥꯅ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕ ꯂꯥꯛꯂꯤꯕ ꯇꯥꯡ 22 ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯃꯤꯡꯒ ꯂꯩꯐꯝꯒ ꯇꯥꯛꯄꯤꯌꯨ ꯃꯦꯗꯥꯝ ꯍꯜꯂꯣ ꯏꯕꯨꯡꯉꯣ ꯌꯨꯔꯦꯝꯕꯝꯗꯒꯤ ꯏꯃꯥ ꯁꯅꯥꯊꯣꯏꯅꯦ ꯑꯣ ꯇꯤꯚꯤꯗ ꯔꯦꯗꯤꯑꯣ ꯏꯃꯥ ꯊꯥꯔꯤꯗꯣ ꯈꯤꯇꯪ ꯂꯩꯊꯣꯛꯄꯤꯔꯛꯑꯣ ꯇꯥꯛꯄꯤꯌꯨ ꯏꯃꯥ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ 이봉아 좀 이봉아게 더럼 ꯑꯩꯈꯣꯏ ꯁꯨꯝ ꯇꯥꯖꯔꯤꯌꯦ ꯑꯩꯗꯤ ꯐꯣꯟ ꯇꯧꯕꯁꯨ ꯀꯌꯥ ꯍꯩꯖꯗꯦ ꯑꯗ ꯁꯨꯝ 이순오빠한테 메랄라가 ꯇꯧꯖꯔꯛꯏꯅꯦ ꯏꯁꯨꯅꯤꯄꯥꯅ ꯅꯝꯕꯤꯔꯦ ꯑꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯐꯣꯟ ꯑꯍꯥꯟꯕ ꯐꯪꯕꯒꯤ ꯀꯩꯁꯨ ꯍꯥꯏꯕꯁꯨ ꯍꯩꯖꯗꯦ ꯏꯕꯨꯡꯉꯣ ꯁꯨꯝ ꯅꯨꯡꯉꯥꯏꯅ ꯇꯥꯖꯔꯤ ꯊꯝꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯌꯨꯔꯦꯝꯕꯝꯗꯒꯤ ꯇꯧꯕꯤꯔꯛꯎ ꯃꯍꯥꯚꯥꯔꯠꯀꯤ ꯗ꯭ꯔꯃꯥ ꯑꯃ ꯅꯝꯕ ꯂꯣꯏꯁꯤꯜꯂꯛꯂꯦ ꯈꯔꯗꯤ ꯋꯥꯠꯂꯤ ꯈꯤꯇꯪ ꯋꯥꯠꯂꯤ ꯑꯗꯨꯒ ꯃꯌꯥꯝꯗ ꯁꯣꯏꯗꯅ ꯈꯨꯗꯣꯜ ꯇꯝꯖꯔꯅꯤ ꯁꯤꯒꯤ ꯃꯊꯪꯗ ꯐꯤꯁꯥꯈꯣꯜ ꯍꯥꯏꯗꯅ ꯗ꯭ꯔꯃꯥ ꯑꯃꯁꯨ ꯃꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯅꯕ ꯍꯣꯠꯅꯖꯔꯤ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 3 ꯅꯥꯏꯕꯟ ꯇꯤꯚꯤꯒꯤ ꯐꯥꯎꯟꯗꯦꯁꯟꯅꯤ ꯊꯧꯔꯝꯁꯦ ꯄꯤꯛꯇꯛꯅ ꯅꯍꯥꯟ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯄꯤꯛꯇꯛꯅ ꯁꯨꯝ ꯇꯧꯔꯒ ꯂꯣꯏꯁꯤꯟꯕꯒꯤ ꯇꯥꯟꯖꯥ ꯑꯃꯁꯨ ꯂꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯊꯥ ꯑꯅꯤꯁꯤꯗꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯐꯪꯁꯟ ꯂꯩꯕ ꯊꯥ ꯍꯥꯏꯔꯗꯤ ꯑꯣꯒꯁ ꯑꯃꯗꯤ ꯁꯦꯞꯇꯦꯝꯕꯔꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯜꯂꯣ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯃꯤꯡꯒ ꯂꯩꯐꯝ ꯇꯥꯛꯄꯤꯌꯨ ꯅꯝꯕꯣꯜ ꯈꯥꯖꯤ ꯃꯃꯥꯡ ꯂꯩꯀꯥꯏ ꯁꯂꯥꯝꯆꯟꯗ꯭ꯔ ꯀꯨꯃꯥꯔ ꯁꯂꯥꯝꯆꯟꯗ꯭ꯔ ꯀꯨꯃꯥꯔ ꯑꯣꯖꯥ ꯆꯟꯗ꯭ꯔ ꯀꯨꯃꯥꯔ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯑꯩ ꯏꯅꯥꯎꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯑꯩ ꯐꯣꯟꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯩꯅ ꯇꯧꯖꯔꯛꯏꯁꯤꯀꯣ ꯍꯣꯏ ꯅꯍꯥꯟꯒꯩ ꯏꯇꯥ ꯇꯥꯗꯦꯅꯦ ꯌꯥꯝ ꯑꯩ ꯁꯨꯡꯇꯧ ꯇꯧꯖꯗꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯉꯁꯤ ꯑꯍꯥꯟꯕ ꯐꯪꯕꯗ ꯐꯪꯖꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯇꯥꯕꯗꯤ ꯍꯟꯖꯟ ꯑꯩ ꯏꯅꯥꯎꯒꯤ ꯍꯦꯛ ꯍꯥꯟꯅ ꯂꯩꯔꯝꯕ ꯗꯥꯏꯃꯟꯗꯒꯤ ꯇꯥꯔꯛꯄꯗꯨꯅ ꯉꯁꯤꯕꯨ ꯑꯩ ꯇꯥꯕꯗꯤ ꯂꯦꯞꯆꯗꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝꯃꯒ ꯊꯦꯡꯅꯖꯕ ꯍꯥꯏꯕꯤꯌꯨ ꯑꯗꯨ ꯏꯅꯥꯎꯒꯤ ꯃꯒꯨꯟꯁꯤ ꯊꯥꯒꯠꯄꯗꯗꯤ ꯂꯣꯏꯕꯗꯤ ꯅꯥꯏꯔꯔꯣꯏ ꯅꯌꯥꯝꯕ ꯍꯣꯏꯅ ꯉꯁꯤꯐꯥꯎ ꯑꯩ ꯆꯍꯤ 73 ꯁꯨꯖꯔꯦ ꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯑꯩꯒꯤ ꯅꯨꯡꯉꯥꯏꯖꯕ ꯑꯩꯅ ꯄꯣꯊꯥꯖꯕꯁꯤ ꯏꯅꯥꯎꯒꯤ ꯁꯤ ꯇꯥꯖꯔꯒ ꯑꯩꯁꯤ ꯁꯨꯝ ꯄꯣꯊꯥꯖꯕ ꯍꯣꯏ ꯌꯥꯝꯕ ꯅꯨꯡꯉꯥꯏꯖꯩ ꯇꯥꯛꯄꯤꯔꯛꯄꯀꯣ ꯍꯣꯏ ꯑꯩꯈꯣꯏꯅ ꯅꯍꯥꯟꯒꯩ ꯈꯪꯖꯗ꯭ꯔꯁꯨ ꯌꯥꯝꯕ ꯁꯤ ꯈꯪꯖꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯝꯕꯣꯜ ꯑꯩꯅꯁꯨ ꯈꯟꯖꯕ ꯌꯥꯝ ꯂꯩꯖꯩ ꯀꯣ ꯑꯩꯒꯤ ꯉꯝꯕ ꯀꯥꯟꯗ ꯑꯩ ꯗꯣꯅꯔꯁꯨ ꯌꯥꯎꯖꯕꯅꯤ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯦꯡꯛ ꯌꯨ ꯁꯨꯝ ꯋꯥꯈꯟꯗꯗꯤ ꯇꯧꯅꯤꯡꯕꯗꯤ ꯌꯥꯝ ꯂꯩꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦꯀꯣ ꯍꯣꯏ ꯌꯥꯝꯕ ꯑꯗꯨ ꯃꯇꯝ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯂꯥꯛꯆꯅꯤ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔꯒ ꯂꯣꯏꯔꯦ ꯌꯥꯝꯕ ꯀꯣ ꯍꯣꯏ ꯑꯩꯒ ꯑꯩꯒꯤ ꯅꯆꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯁꯂꯥꯝ ꯅꯤꯂꯤꯃꯥꯗꯣ ꯏꯕꯥꯅꯤ ꯂꯣꯏꯅꯃꯛ ꯗꯣꯅꯔ ꯌꯥꯎꯖꯕꯅꯤ ꯑꯩ ꯈꯪꯖꯩ ꯏꯅꯥꯎꯒꯤꯗ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯅꯥꯎꯅ ꯉꯁꯤꯐꯥꯎꯗ ꯇꯧꯔꯛꯏꯁꯤ ꯃꯥꯏ ꯄꯥꯛꯄ ꯀꯣ ꯍꯣꯏ ꯑꯣꯏꯅꯕ ꯅꯌꯥꯝꯕꯁꯨ ꯀꯟꯅ ꯏꯁꯣꯔꯗ ꯅꯤꯡꯖꯩ ꯏꯅꯥꯎꯒꯤ ꯁꯣꯏꯗ ꯉꯥꯡꯗꯕ ꯇꯦꯛꯇ ꯉꯥꯡꯗꯕ ꯀꯣ ꯍꯣꯏ
Taga say amba matam chaba matam da nongma madam da koi thok pira u hek sang bada ko nongma ai koi thok charake na yam kali ji pom namak sida lairi se koi family ngakta ni ko ai koi amana amani adagi mana ai koi da mateng yam bangi adai mana bangde du tawde kaim leite koi gi loi family ngakta ni aduna aina ga sidai da chak chakhom ta samin na su thaga lakta na ga tawri se koi chap manai koi amata ni leijari bane da yam ba hoi Madam khoi mayam leibagi na khoi su ngamjari ni aina mai pa e haise ai khakta na keso mai pa pungam banate doga ai na tawjari ba khara da mai pak sari si miyam na ngak lo pi badagi ni miyam na ngak lo piraktradi aina keso ngak pungam banate akan banong leinung sit adoga thengnari ba mayam se aina tu dana ba mayam na ngak pi badagi ni hai tare yam ko no apun mana anggan ko pun mana pangani inaw na nga sibuk tawri ba sidi nanaw na thagat padadi hai padadi loi badi na ro thank you hamba thagat sari koi ma sen thagat na se nongma ajikte se thagat lakko ma mayam na pangtha thagat le na hai garne adu ai am noi se ama hojik se thengnari bane nong lei nung set kaya kan ma ko koina tawri se ai na hai jabado yamba tabak ama tawbada mai pak pa horok pa natra thabam tawbada mai palak padadi kalak pa mi yamai yengsin me yamai nungsibi da basu yamai adabu nungsibi bana di hele aina hai jabado aina thabam tawkan da mi lising amna ko ba khu kan da lising de manung da moi mi oi ani na tra hum de ngon de yani ngoi adu yamai ngon da kaisu maduna tek pa leite kaisu kai ba leite tawbada di madu puna maksing adu gi mamang da koi hona batai hena sokhana na hona batai aduga makhoi go onsin ba athau ta de aduga mangda dum sangsin ba hona ga da aduna mi mana turok pada mai pap ka mi na turok pada tas kam da winang turi do haidena khuba khuga da ba mi su leiri bani hojik adu puna maksing se di punsi ha bas de ka kom nongmadi aisu malem thadok ke den taibang da haitare adubu lepli ba khongpham adu faw hinglingai matam du faw di aina khanjari ba aina mangjari ba gi manglan da aina sangsilam ba hai basa ai gi pandam yo bani ngam ki bi ai ngam ki da ba ning mo khudi mokti thong banate adubu hona ba di lepri yadi hona ba ta bani pomnamo anu matam puna mokti mi amna ngalo pibiu support to biu ai khoi banung se biu khoi maten pung na paminas hingminas thank you hello hello ming le from have you sa ai pickup tagi nungtomam tombini sagai hairaktradi saurakpada da ngasigi sagai hajarabani ta kaino kanana saugi gaisa ha kanana saugi ge ada sa kenani ta baje adum taje buko aduga nate da adubu di yare bako da sagai haide na saugi haju kadai dano nan sagai di hairakpada da sagai di haibasi saubu ko braba kaude sa adu bako adu lana lauram bado wari ni da sagai hangbaji bu saubu ko braba adana apang ba khara asing ba khara ajani adu isa kanum ta hajage ba panthoi ge serenda panthoi wari dine horen to biro ko no call to biro horen pung manga da ngai jarongge sida di pukhalogum se ko ta panthoi na kapte no e hoi thagachari panthoi gi di horen tawra se pung taruk dai de gi to biro panthoi wari nga tha sanar su ye ba puning gi warol di panthoi pukhalogum se ko hello mingalai phongga tapiu Selungkhomdagi mumota kari wafam hai bening ba
ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯝꯁꯦ ꯕꯟ ꯌꯥꯝ ꯇꯣꯏꯅ ꯇꯧꯕꯁꯦ ꯂꯝ ꯂꯥꯞꯅ ꯊꯕꯛ ꯁꯨꯕ ꯆꯠꯄꯅꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯗꯣ ꯂꯝ ꯂꯥꯞꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯦꯕꯀꯣ ꯑꯗꯨꯅ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯇꯧꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯊꯕꯛ ꯁꯨꯕ ꯑꯗꯒꯤ ꯑꯗꯨ ꯍꯥꯏꯖꯒꯦ ꯇꯧꯕꯅꯦ ꯑꯗꯨꯒꯅꯦ ꯑꯝꯇꯒ ꯍꯥꯏꯖꯒꯦꯕꯀꯣ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯁꯟꯅꯨꯡꯐꯝ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤꯅꯦ ꯁꯤꯗꯩꯁꯤꯗ ꯇꯨꯔꯦꯟ ꯑꯃ ꯆꯦꯜꯂꯤꯌꯦ ꯄꯥꯠꯂꯅ ꯇꯨꯔꯦꯟꯁꯤ ꯁꯤꯗꯩꯁꯤꯗ ꯁꯨꯝ ꯆꯤꯡꯒꯤ ꯃꯅꯥꯛ ꯁꯨꯝ ꯆꯦꯟꯊꯔꯛꯄ ꯇꯨꯔꯦꯟꯁꯦ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯆꯤꯡꯒꯣꯡꯁꯤꯗꯀꯣ ꯃꯍꯥꯗꯦꯇꯥꯕꯅ ꯑꯃ ꯂꯩꯌꯦꯕꯀꯣ ꯆꯤꯡꯁꯤꯒ ꯃꯅꯥꯛꯁꯤꯗ ꯑꯗꯨꯗ ꯃꯤ ꯃꯌꯥꯝꯁꯤꯅꯀꯣ ꯗꯥꯝ ꯑꯃ ꯁꯥꯕꯤꯅꯤ ꯍꯥꯏꯕ ꯑꯗꯨ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯂꯥꯛꯑꯒ ꯌꯦꯡꯁꯤꯜꯂꯝꯃꯒ ꯑꯗꯨꯝ ꯁꯨꯡꯁꯥ ꯁꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯅꯍꯥꯟꯈꯩꯗꯤ ꯅꯣꯡ ꯀꯟꯅ ꯇꯥꯗꯅ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯕꯅꯦꯕꯀꯣ ꯍꯣꯏ ꯍꯧꯖꯤꯛꯅ ꯂꯧꯕꯨꯛꯇ ꯏꯁꯤꯡ ꯂꯩꯇ꯭ꯔꯦꯅ ꯑꯃꯨꯛ ꯄꯥꯠꯀꯤ ꯏꯁꯤꯡꯗꯨꯁꯨ ꯗꯥꯝ ꯁꯥꯗꯕꯅꯤꯅ ꯏꯁꯤꯡ ꯌꯥꯎꯗ꯭ꯔꯦꯕ ꯄꯥꯠꯇꯣ ꯑꯗꯒꯤ ꯄꯥꯏꯞ ꯇꯧꯔ ꯆꯤꯡꯁꯤꯅ ꯂꯧꯕꯨꯛꯇꯣ ꯂꯩꯀꯛ ꯆꯠꯂꯦꯅ ꯁꯤꯗ ꯍꯥꯏꯖꯒꯦꯅ ꯇꯧꯖꯕꯅꯦ ꯑꯗꯨ ꯃꯔꯤ ꯂꯩꯅꯕꯅ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯗꯤ ꯍꯥꯏꯅꯤꯡꯗꯕ꯭ꯔꯣ ꯍꯣꯏ ꯃꯔꯤ ꯂꯩꯅꯕꯅ ꯌꯦꯡꯁꯤꯟꯕꯤꯔꯒ ꯉꯁꯤꯗ ꯄꯣꯠ ꯍꯥꯡꯕꯁꯦ ꯑꯍꯥꯟꯕ ꯐꯪꯕꯅꯤꯅꯀꯣ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯨꯝ ꯍꯩꯔꯛꯀꯗꯧꯅꯦ ꯃꯌꯥꯝꯁꯦ ꯐꯣꯟ ꯇꯧꯕꯁꯦ ꯍꯩꯇꯕ ꯍꯥꯏꯇꯥꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯝꯇ ꯑꯁꯣꯏꯕ ꯌꯥꯎꯗꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯁꯤ ꯃꯌꯥꯝ ꯄꯨꯛꯅꯤꯡꯒꯤ ꯋꯥꯐꯝꯗ ꯑꯗꯨꯝ ꯇꯥꯛꯄꯤꯔꯛꯏꯗꯣ ꯑꯗꯣꯝꯒꯤ ꯂꯩꯀꯥꯏ ꯂꯝꯗꯝꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯕ ꯍꯥꯏꯔꯛꯄꯅꯤ ꯃꯤꯑꯣꯏ ꯆꯩꯕ ꯅꯠꯇꯦ ꯉꯥꯡꯕ ꯅꯠꯇꯦꯀꯣ ꯑꯗꯨꯅ ꯊꯧꯔꯝꯁꯤ ꯐꯖꯅꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯖꯕꯁꯨ ꯑꯗꯣ ꯉꯁꯤ ꯅꯣꯡꯃꯈꯛ ꯇꯧꯔꯛꯄꯗ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯋꯥꯐꯝ ꯑꯃ ꯄꯨꯈꯠꯄꯤꯔꯛꯄꯗꯣ ꯅꯨꯡꯉꯥꯏꯖꯩ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯐꯖꯕ ꯋꯥꯐꯝꯁꯤꯡ ꯄꯨꯈꯠꯄꯤꯔꯛꯎ ꯂꯨꯄꯥ 2,000 ꯊꯝꯖꯩ ꯍꯥꯏꯁꯦ ꯄꯥꯟꯊꯣꯏꯒꯤ ꯋꯥꯐꯝꯗꯤ ꯄꯨꯔꯛꯈꯠꯂꯅꯨ ꯍꯥꯏꯕ ꯄꯥꯟꯊꯣꯏꯒꯤ ꯄꯜꯂꯝꯒꯦ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯐꯖꯕ ꯋꯥꯐꯝ ꯄꯨꯈꯠꯄꯤꯔꯝꯃꯣ ꯉꯔꯥꯡꯒꯤ ꯇꯥꯡꯀꯛꯇꯣ ꯅꯨꯡꯉꯥꯏ ꯑꯗꯨ ꯍꯥꯏꯔꯝꯕ ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯁ ꯌꯥꯝ ꯄꯥꯟꯊꯣꯏ ꯅꯨꯡꯉꯥꯏ ꯑꯗꯨ ꯇꯧꯋꯦ ꯁꯨꯝ ꯇꯧꯕꯗꯣ ꯃꯌꯥꯝꯅꯅꯦ ꯑꯩꯈꯣꯏ ꯁꯤꯗ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯍꯣꯔꯦꯟ ꯑꯗꯣꯝꯅ ꯀꯣꯜꯗꯣ ꯇꯧ ꯂꯣꯏꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯃꯦꯁꯦꯖ ꯑꯃꯨꯛ ꯊꯥꯔꯛꯇꯣꯏꯅꯦꯕ ꯐꯅꯌꯥꯝꯁꯨ ꯍꯥꯏꯔꯦ ꯑꯁꯣꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯂꯩꯔꯦ ꯄꯥꯟꯊꯣꯏ ꯋꯥꯔꯤ ꯄꯥꯟꯊꯣꯏ ꯑꯩꯈꯣꯏꯁꯨ ꯇꯥꯔꯤꯅꯤ ꯑꯩꯈꯣꯏ ꯅꯣꯡꯃꯇ ꯍꯥꯏꯗꯦ ꯅ ꯇꯧꯋꯦꯕꯀꯣ ꯃꯌꯥꯝꯅ ꯁꯨꯝ ꯑꯌꯥꯝꯕꯗ ꯑꯗꯨꯅ ꯅꯨꯡꯇꯤꯒꯤ ꯁꯟꯇꯣꯛꯄꯅꯤꯅ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯊꯥꯒꯠꯂꯤꯕꯗꯣ ꯃꯇꯝꯗꯣ ꯁꯤꯒꯤ ꯊꯧꯔꯝꯁꯤꯗꯤ ꯅꯨꯡꯉꯥꯏꯕ ꯋꯥ ꯅꯨꯡꯉꯥꯏ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯕ ꯁꯤꯒꯨꯝꯕꯗ ꯑꯣꯏꯅ ꯆꯠꯁꯦꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤꯅꯤꯗ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯩꯁꯦ ꯑꯗꯨꯅ ꯋꯥꯔꯧꯕꯤꯒꯅꯨ ꯀꯣꯂꯔꯁꯤꯡꯅꯁꯨ ꯐꯖꯅꯕ ꯍꯣꯠꯅꯕꯗꯅꯦ ꯈꯔꯗꯤ ꯑꯗꯨꯝ ꯇꯛꯊꯣꯛ ꯅꯥꯟꯊꯣꯛꯇ ꯌꯥꯗꯦꯕ ꯍꯜꯂꯣ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯁꯥꯔ ꯅꯆꯟ ꯕꯤꯗ꯭ꯌꯥꯔꯥꯅꯤꯅꯦ ꯊꯧꯕꯥꯜ ꯐꯥꯎꯗꯦꯟ ꯀꯩꯔꯥꯝꯕꯤꯗꯒꯤ ꯁꯥꯔ ꯇꯥꯛꯄꯤꯌꯨ ꯁꯥꯔ ꯉꯔꯥꯡ ꯁꯥꯔꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯌꯦꯜꯂꯣ ꯊꯥꯕ ꯂꯝꯕꯤꯒꯤꯗ ꯕ꯭ꯂꯥꯏꯟ ꯆꯠꯐꯝ ꯂꯝꯕꯤꯅꯤ ꯍꯥꯏꯕꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯪꯉꯝꯗꯕꯅꯦ ꯅꯨꯡꯉꯥꯏꯖꯩ ꯁꯥꯔꯅ ꯍꯥꯏꯕꯤꯔꯛꯄꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈꯠꯂꯦ ꯍꯥꯏꯕ ꯋꯥꯅꯤ ꯁꯥꯔ ꯆꯥꯎꯈꯠꯇꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯦꯡꯗꯅ ꯉꯁꯤꯐꯥꯎꯗꯤ ꯑꯗꯨꯝ ꯂꯩꯕ ꯀꯔꯤ ꯆꯥꯎꯈꯠꯇ꯭ꯔꯤꯅꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯁꯥꯔ ꯑꯩꯈꯣꯏ ꯕ꯭ꯂꯥꯏꯟꯅ ꯀꯦꯟ ꯄꯥꯏꯔꯒ ꯆꯠꯄꯁꯦ ꯁꯥꯔ ꯂꯝꯕꯤꯗ ꯃꯄꯥꯟꯂꯣꯝꯗꯗꯤ कदाई चलिनो नंग कदाई नंग करी तौबा चलिनो हायगा अचौ असांग मीबो गाड़ी खामगा थोरोग लानबा ngamdabdo साले adum लानथोपिरमेबा को सा ai dum sanaba चचरकपनिना खांगेबा को सा अदो अखोय मणिपुर गी केन पारा चटपसे असुकी मति खनथन खनबा हाय तारे सा ब्लाइन जे नंग कदाई चलिनो नमिति उदी उदना जोमदे मपान थोकनुने गाड़ी ने थिंगनी ने गाड़ी ने सोकनी ने हायबा असुकी मतिक ताब नुंगाइजदे हाय तारे अदु कइगिना हायबा मा अखोय जु थबक लैबा चचरीने बको सा मोय चली दमाइना अखोय जु चटप ngam चचरीने बा अखोय जु केन दो पाइने बको सा अखोय जु सोकतना मनेना केन दो पारे चचरीने बा केन गी मगुन दो मीना सुखंग खंगबी दा बाय तारे मणिपुर दे दिसा अदु विद्यार्थी मी खुदिमक तो लोय हायरुनु दा नय नुक्सीबो वालकनी मोय मी अमना हायरसु मी होजि ब्लाइंड उबदा मतेंग पांगगे अदगी लांथोक पिरमगेना हाइबा मीसु याम लैबनीदा नोइना थेंगना अच्छा अदु याम तांगे हाय तारे सा अदु मी खुदिमक तो ब्लाइंड अदुमाइना हायरदी ओ मोय स्माय हायदि पुक्चेन पीई मोयजे गन खनगिनेबा मीनको अदु हाइबदा अच्छा नसन हाइबा हायदबैनेना मयाम ताबिरिबा सिंगना ngakpinaba हायजरी सा आइदि विद्यार्थी हजिकानजे अखोयगी करी
ꯊꯥꯡꯒꯗꯒꯤ ꯃꯦꯝꯃ ꯍꯥꯏꯗꯥꯏꯅꯦ ꯕ꯭ꯂꯥꯏꯟ ꯑꯃ ꯂꯩꯕꯗꯣꯀꯣ ꯑꯁ ꯑꯩꯈꯣꯏ ꯁꯤꯗ ꯅꯍꯥꯟꯋꯥꯏ ꯀꯣꯜꯒꯁꯨ ꯌꯥꯎꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯀꯣꯜ ꯇꯧꯈꯤꯗ꯭ꯔꯦ ꯌꯥꯎꯈꯤꯗ꯭ꯔꯦ ꯑꯗꯣ ꯃꯆꯥꯅꯨꯄꯥ ꯃꯥꯒꯤ ꯑꯅꯤ ꯂꯩꯗꯥꯏꯅꯦ ꯐꯥꯏꯕꯣꯛ ꯑꯃ ꯉꯧꯔꯣꯡ ꯉꯧꯕ ꯃꯥ ꯉꯧꯔꯣꯡ ꯉꯧꯕ ꯍꯥꯏꯇꯥꯔꯦ ꯃꯆꯥ ꯑꯅꯤ ꯑꯃ ꯂꯩꯕꯗꯣ ꯑꯗꯣ ꯃꯣꯏꯁꯦ ꯍꯧꯖꯤꯛ ꯏꯟꯇꯔꯅꯦꯠꯇ ꯚꯥꯏꯔꯦꯜ ꯌꯥꯝ ꯑꯣꯏꯔꯤꯑꯕ ꯃꯣꯏ ꯃꯃꯥ ꯃꯆꯥꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯣꯏ ꯄꯣꯠ ꯌꯣꯟꯕ ꯆꯠꯄ ꯃꯤꯅ ꯁꯨꯝ ꯅꯨꯡꯁꯤꯕꯗꯣ ꯃꯃꯥꯁꯨ ꯕ꯭ꯂꯥꯏꯟꯅꯤ ꯑꯗ ꯃꯆꯥ ꯍꯣꯏꯗꯤ ꯃꯆꯥꯗꯨꯗꯤ ꯈꯔ ꯎꯕ ꯃꯥꯜꯂꯦꯀꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯅꯨꯡꯁꯤꯗꯅ ꯃꯌꯨꯝꯗꯒ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯄ ꯑꯗꯒꯤꯗꯤ ꯂꯝꯕꯤꯗꯒ ꯊꯦꯡꯅꯕꯗꯁꯨ ꯍꯥꯏꯗꯤ ꯃꯣꯏꯗꯒ ꯂꯨꯄꯥ 500 ꯑꯣꯏꯔꯁꯨ 1000 ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯄꯥꯡꯉꯤ ꯃꯤꯗꯣ ꯕ꯭ꯂꯥꯏꯟ ꯅꯨꯡꯁꯤꯕꯩ ꯅꯠꯇ꯭ꯔꯣ ꯑꯃꯥꯅꯦ ꯁꯔ ꯑꯗꯨ ꯕ꯭ꯂꯥꯏꯟꯗ ꯃꯇꯦꯡ ꯄꯥꯡꯉꯦ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯕ꯭ꯂꯥꯏꯟ ꯃꯌꯥꯝꯅ ꯃꯇꯦꯡ ꯕ꯭ꯂꯥꯏꯟꯒꯤꯗꯃꯛꯇ ꯃꯤ ꯃꯇꯦꯡ ꯄꯥꯡꯉꯤ ꯃꯌꯥꯝꯁꯦ ꯊꯧꯔꯝ ꯑꯃ ꯇꯧꯅꯤ ꯍꯥꯏꯔ ꯀꯥꯟꯗ ꯄꯥꯡꯉꯛꯏꯁꯤꯡꯁꯦ ꯑꯁ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯕ꯭ꯂꯥꯏꯟꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯇꯧꯅꯤ ꯍꯥꯏꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯏꯃꯥ ꯁꯛꯂꯕ ꯏꯄꯥ ꯁꯛꯂꯕ ꯁꯣꯝꯗ ꯕ꯭ꯂꯥꯏꯟꯗ ꯃꯇꯦꯡ ꯃꯌꯥꯝ ꯄꯥꯡꯉꯦ ꯑꯗꯨ ꯅꯪꯅ ꯁꯣꯝꯗ ꯃꯅꯤꯄꯨꯔ ꯂꯩꯔꯤꯁꯨ ꯃꯤ ꯋꯥꯈꯜ ꯇꯥꯗꯦꯅ ꯉꯥꯡꯊꯣꯛꯑꯗꯤ ꯄꯥꯡꯉꯤꯕꯁꯤꯡꯗꯨꯅꯁꯨ ꯋꯥꯈꯜ ꯑꯃ ꯈꯟꯒꯅꯦꯕ ꯑꯗꯨꯅ ꯋꯥ ꯍꯥꯏꯕꯗ ꯐꯖꯅ ꯍꯥꯏꯁꯦ ꯃꯔꯝꯗꯤ ꯕ꯭ꯂꯥꯏꯟ ꯎꯔꯒ ꯆꯩ ꯄꯥꯏꯕ ꯆꯠꯂꯀꯥꯟꯗ ꯍꯟꯊꯅ ꯈꯜꯂꯤ ꯀꯩꯗꯧ ꯃꯄꯥꯟ ꯊꯣꯛꯏꯅꯣ ꯈꯣꯠꯂꯤꯅꯣꯅ ꯈꯜꯂꯦ ꯍꯥꯏꯕ ꯋꯥꯈꯟꯗꯣ ꯃꯤꯑꯣꯏ ꯑꯃ ꯑꯅꯤꯒꯤ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ ꯑꯗꯣ ꯑꯌꯥꯝꯕꯅꯗꯤ ꯊꯤꯅ ꯉꯥꯡꯉꯛꯄ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯏ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯃ ꯑꯅꯤꯒꯤ ꯋꯥꯅꯤꯗ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯊꯦꯡꯅꯕꯗꯗꯤ ꯑꯗꯨꯝ ꯃꯤ ꯊꯦꯡꯅꯕꯗ ꯑꯗꯨꯝ ꯂꯥꯟꯊꯣꯛꯄꯤꯔꯝꯒꯅꯤꯗ ꯑꯗꯨꯒꯨꯝꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕꯁꯨ ꯌꯥꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯂꯩꯌꯦ ꯁꯔ ꯍꯣꯏ ꯑꯗꯨ ꯊꯤꯅ ꯉꯥꯡꯕ ꯍꯥꯏꯁꯦ ꯎꯗ꯭ꯔꯦ ꯈꯪꯉꯗꯤ ꯅꯪ ꯆꯩ ꯄꯥꯏꯔ ꯀꯩꯗꯧ ꯆꯠꯂꯤꯅꯣ ꯁꯣꯛꯀꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯑꯗꯨꯝ ꯍꯥꯏꯕ ꯑꯣꯏꯔꯝꯃꯁꯦ ꯑꯗꯣ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏ ꯁꯣꯟꯊꯔꯣꯏꯗꯧꯕꯅꯤ ꯌꯥꯝꯅ ꯅꯦꯒꯦꯇꯤꯚꯤꯇꯤ ꯄꯨꯊꯣꯛꯑꯣꯏꯗꯧꯕ ꯑꯗꯣ ꯏꯃꯥ ꯑꯩꯁꯨ ꯆꯠꯂꯤꯅꯤ ꯑꯩꯁꯨ ꯊꯕꯛꯅꯤ ꯍꯥꯏꯗꯣ ꯑꯗꯨꯅ ꯆꯠꯂꯤ ꯃꯤꯒꯤ ꯂꯝꯗ ꯂꯣꯏ ꯆꯠꯂꯤ ꯑꯗꯨꯝ ꯁꯥꯟꯅꯕ ꯆꯠꯄ ꯌꯥꯎꯏ ꯍꯧꯖꯤꯛꯅ ꯍꯥꯏꯗꯣ ꯑꯗ ꯅꯅꯥꯎꯅ ꯑꯉꯥꯡ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯅꯍꯥꯟꯋꯥꯏ ꯗꯦꯜꯂꯤꯗꯒꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯩꯅ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯊꯥ 3-4ꯒ ꯂꯩꯔꯝꯃꯤ ꯑꯗꯣ ꯃꯥꯁꯦ ꯇꯥꯃꯣ ꯑꯩ ꯗꯦꯜꯂꯤ ꯆꯠꯂꯨꯈꯤꯒꯦ ꯀꯥꯏꯅ ꯗꯦꯜꯂꯤꯗꯒ ꯑꯃꯨꯛ ꯆꯠꯈꯤ ꯑꯗꯨꯝ ꯆꯠꯂꯦꯕ ꯏꯌꯥꯔꯄꯣꯔꯠ ꯐꯥꯎ ꯀꯩꯒ ꯑꯗꯨꯝ ꯆꯠꯂꯦꯕ ꯍꯥꯏꯁꯦ ꯕ꯭ꯂꯥꯏꯟꯅꯦꯕꯀꯣ ꯑꯦꯅꯤꯋꯦ ꯕꯤꯗ꯭ꯌꯥꯅꯤ ꯑꯇꯣꯞꯄꯗꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯁꯤꯅ ꯂꯣꯏꯔꯕ꯭ꯔꯥ ꯑꯁ ꯑꯗꯨꯝ ꯑꯁꯤ ꯍꯥꯏꯖꯅꯤꯡꯕꯒꯤ ꯇꯧꯖꯔꯛꯄꯅꯦ ꯁꯔ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯦꯞꯇꯅ ꯇꯥꯖꯔꯤ ꯅꯆꯟ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯕꯤꯗ꯭ꯌꯥꯅꯤ ꯅꯆꯟꯅ ꯋꯥ ꯉꯥꯡꯊꯣꯔꯛꯄꯗ ꯍꯥꯏꯔꯛꯄꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯃꯌꯥꯝ ꯌꯥꯎꯔꯒꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯂꯥꯞꯆꯠꯇ ꯂꯩꯕꯤꯔꯤꯕ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕ ꯗꯥꯏꯃꯟ ꯇꯤꯚꯤ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ ꯁꯔ ꯊꯥꯒꯠꯆꯔꯤ ꯑꯗꯨꯅ ꯕꯤꯗ꯭ꯌꯥꯅꯤ ꯍꯧꯖꯤꯛꯇꯤ ꯋꯥ ꯍꯥꯏꯕꯁꯦ ꯌꯥꯝ ꯂꯨꯏ ꯋꯥ ꯍꯥꯏꯁꯤꯅꯤꯀꯣ ꯃꯤꯑꯣꯏꯕꯅ ꯂꯥꯛꯏꯁꯦ ꯋꯥꯍꯩ ꯍꯥꯏꯁꯤꯗꯅꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯋꯥꯍꯩꯁꯦ ꯁꯣꯏꯗꯅꯕ ꯍꯣꯠꯅꯕꯁꯤꯅꯤ ꯐꯗꯤ ꯐꯖꯕ ꯑꯗꯨꯝ ꯂꯣꯏ ꯍꯣꯠꯅꯕ ꯃꯔꯥꯏꯅ ꯍꯥꯏꯕꯗꯣ ꯅꯊꯤꯕꯣꯡ ꯆꯥꯔꯨ ꯂꯥꯛꯑꯣꯅꯦ ꯍꯥꯏꯔꯗꯤ ꯉꯁꯥꯏꯒꯤ ꯐꯖꯗꯕꯗꯣ ꯑꯗꯨꯅ ꯋꯥꯍꯩꯁꯦ ꯌꯥꯝ ꯂꯨꯏ ꯑꯗꯨꯅ ꯑꯣꯜꯋꯦꯁ ꯑꯩꯈꯣই ꯋꯥꯍꯩ ꯐꯖꯕ ꯍꯥꯏꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯋꯥꯍꯩꯗ ꯂꯩ ꯂꯣꯏꯅꯃꯛ ꯑꯗꯨꯒ ꯌꯥꯝꯅ ꯅꯦꯒꯦꯇꯤꯚꯤꯇꯤꯁꯦ ꯀꯥ ꯍꯦꯟꯅ ꯂꯩꯔꯣꯏꯗꯕ ꯅꯦꯒꯦꯇꯤꯚꯤꯇꯤꯁꯦ ꯂꯩꯇꯕꯁꯨ ꯌꯥꯗꯦ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯅꯦꯕꯀꯣ ꯃꯔꯝꯗꯤ ꯃꯤꯗꯨꯅ ꯑꯩꯉꯣꯟꯗ ꯑꯩꯅ ꯃꯤꯗꯨ ꯐꯅ ꯁꯨꯝ ꯈꯜꯂꯀꯥꯟꯗ ꯃꯤꯗꯨꯅꯗꯤ ꯀꯧꯊꯣꯛꯑꯒ ꯀꯩ ꯍꯥꯏꯅꯤ ꯃꯥꯅꯗꯤ ꯐꯠꯇ ꯂꯧꯁꯤꯡ ꯇꯧꯕ ꯑꯩꯈꯣꯏꯅ ꯈꯪꯗꯕꯁꯨ ꯂꯩꯌꯦꯕ ꯑꯗꯨꯅ ꯃꯥꯅ ꯀꯧꯔꯤꯁꯤ ꯀꯩꯒꯤꯅꯣ ꯀꯥꯏꯅ ꯅꯦꯒꯦꯇꯤꯞꯁꯨ ꯈꯔ ꯈꯟꯗꯕꯗꯤ ꯌꯥꯗꯦꯕ ꯑꯗꯨꯒ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯅ ꯅꯦꯒꯦꯇꯤꯞ ꯈꯟꯖꯟꯕꯁꯨ ꯌꯥꯗꯦꯕ ꯑꯩꯅ ꯇꯤꯟꯅꯗꯧ ꯃꯤ ꯑꯩꯅ ꯂꯣꯏꯅꯗꯧ ꯃꯤꯁꯦ ꯀꯅꯥꯅꯣ ꯀꯔꯤꯅೋ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯈꯪꯕ ꯅꯩꯅ ꯊꯣꯛꯄ ꯁꯤꯁꯨ ꯑꯗꯨꯝ ꯐꯩꯌꯦꯕ ꯑꯗꯨ ꯅꯠꯇ ꯇꯥꯔꯗꯤ ꯀꯩꯗꯧꯒꯦꯕꯨ ꯆꯤꯟꯗꯗꯤ ꯑꯗꯨꯝ ꯐꯕꯀꯣ ꯆꯤꯟꯗꯗꯤ ꯌꯥꯝ ꯊꯨꯝꯕ ꯑꯗꯨꯝ ꯑꯗꯨꯒ ꯃꯅꯨꯡꯗꯗꯤ ꯃꯥꯅ ꯆꯠꯊꯔꯤꯕ ꯂꯥꯂꯣꯡ ꯃꯌꯥꯝꯗꯣ ꯑꯩꯒꯤ ꯃꯥꯡꯅꯕ ꯁꯤꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯉꯁꯥꯏꯁꯨ ꯑꯩ ꯁꯨꯝ ꯄꯥꯎ ꯈꯔ ꯁꯨꯝ ꯌꯦꯡꯕꯅꯦ ꯄꯥꯎ ꯈꯔ ꯌꯦꯡꯀꯥꯟꯗ ꯃꯣꯏ ꯐꯠꯇꯕ ꯗꯥꯀꯨ ꯍꯥꯏꯇꯥꯔꯦ ꯗꯥꯀꯨ ꯃꯁꯦꯟ ꯍꯥꯏꯇꯥꯔꯦ ꯗꯥꯀꯨ ꯑꯃꯅ ꯗꯥꯀꯨ ꯑꯃ ꯑꯗꯩꯗ ꯗꯥꯀꯨ ꯑꯃꯅ ꯃꯆꯟꯅꯨꯄꯤ ꯂꯨꯍꯣꯡꯕꯒꯤ ꯆꯠꯃꯤꯟꯅꯁꯤꯅ ꯃꯣꯏꯒꯤ ꯗꯥꯀꯨ ꯑꯆꯧꯕꯗꯨꯗ ꯃꯥꯅ ꯍꯥꯏ ꯗꯥꯀꯨ ꯑꯆꯧꯕꯗ ꯍꯥꯏ ꯀꯥꯟꯗ ꯗꯥꯀꯨ ꯑꯆꯧꯕꯗꯨꯅ ꯑꯩꯗꯤ ꯃꯐꯝꯗꯨꯗ ꯆꯠꯄ ꯌꯥꯔꯣꯏ ꯃꯤꯔꯛ ꯇꯤꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤ ꯊꯕꯛꯁꯤꯗ ꯍꯥꯏꯌꯦꯕ ꯑꯗꯩꯗ ꯉꯁꯥꯏ ꯅꯨꯄꯥꯗꯨꯅ ꯑꯩꯅ ꯅꯣꯡꯃ ꯁꯗꯥꯔꯗ ꯂꯥꯟꯈꯤꯕꯗꯣ ꯁꯗꯥꯔꯅ ꯑꯩꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯉꯥꯛꯄꯤꯗ꯭ꯔꯤꯅꯦ ꯑꯗꯨꯗꯤ ꯍꯥꯏ ꯃꯥ ꯅꯣ ꯑꯩ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯗꯨꯝ ꯈꯟ ꯂꯩꯇꯦ ꯀꯥꯎꯈ꯭ꯔꯕꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯤꯡꯅꯈꯤꯕꯗோ ꯅꯪꯅ ꯂꯥꯜꯂꯦ ꯍꯥꯏꯖꯈ꯭ꯔꯕꯗꯨꯗꯤ ꯌꯥꯔꯦ ꯑꯩ ꯅꯪꯉꯣꯟꯗ ꯃꯗꯨ ꯈꯟꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯒꯤꯗꯃꯛ ꯑꯐꯕ ꯋꯥꯐꯥꯗꯥꯔ ꯑꯣꯏꯕ ꯃꯤ ꯑꯃ ꯑꯣꯏꯔꯕꯅꯤ ꯍꯥꯏ ꯑꯗ ꯃꯥꯅ ꯆꯠꯄꯤꯗ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯔꯦ ꯃꯆꯟꯅꯨꯄꯤ ꯂꯨꯍꯣꯡꯕꯩꯅꯦꯅ ꯑꯗ ꯃꯥꯏ ꯁꯗꯥꯔꯗꯨ ꯄꯨꯔꯒ ꯆꯠꯂꯦꯕ ꯃꯥꯅ ꯁꯗꯥꯔꯗꯨ ꯄꯨꯔ ꯆꯠꯂꯒꯗꯤ ꯂꯨꯍꯣꯡꯐꯝ ꯃꯐꯝꯗꯨ ꯂꯨꯍꯣꯡꯐꯝ ꯑꯣꯏꯔꯝꯗ꯭ꯔꯦꯕ ꯁꯗꯥꯔꯗꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯏꯀꯩ ꯀꯌꯥꯗꯩ ꯀꯣꯏꯁꯤꯜꯂꯒ ꯃꯐꯝꯗꯨꯗ ꯅꯣꯡꯃꯩꯅ ꯄꯨꯂꯤꯁꯅ ꯑꯦꯟꯀꯥꯎꯟꯇꯔ ꯇꯧꯗꯧ ꯉꯥꯏ ꯂꯩꯔꯝꯃꯦꯕ ꯁꯗꯥꯔꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯉꯦ ꯑꯃꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯋꯦ ꯁꯤꯅꯤ ꯇꯤꯟꯅꯕ ꯃꯇꯝꯗ ꯆꯤꯟꯗꯗꯤ ꯊꯨꯝꯕ
manungda ibu mangnaba sinbaja sisu aduna kitang swaidasu seksinba negativity to dai kitang leitabe mana ibu kaurisi karigino kamai tawno khandaba yade adubu negative te aigi manungda khandongne mapanda phongdokadam natte sine aduna miduna moi ureda negative to losallaga afaba saraga neba mung toreidu aduma sisu section de yade punchi ejesin karama matamda meaning oda nam thak torkani karama matamda ibu mangnaba silakani asu khandaba yade. Hello, mingamat live from have you see? Hello, Salomon. Maya dakai dagi laukrak from Santi Misa. Taram nok sari. Haudik sibu sal nong tinggi sibam dina maram wega lau tinggi nong sana haidat sana ikang pokoknya da kau lihat pengam drese marah kan ngam dari sibu sal kari karam ba upai torga lau di hingi da ta da khang dini kau khang dini lau du gi matang du di koi na khang wadi na tre dum de lau pari mu ubi bro lau ra mu ubi bro lau ram o jai sa hoi hoi ado di upai leite na nong tarak tra di upai leite bo sar ma si hai gum na ai do ngasi ahan ba dolar tong jarak wani hoi hoi ahanba phone tawjabani haijebako ahanba caller tawjabani haiba yadebako ahanba call tawjabani haisebako thank you thagachari yengminasi lau singi matang do sauru ya ponte ban tawrusi ya ponte na hojiksu ban tawbagi mamangda ma caller mana salung ponte takpiramiko anaga ban hojik tawriba ban sina JFD na tawbani karigi damaktono hai kanda census ki matang hai tare koisdeida nakan maninga si gari phaniam kai ba khotpa ke keno yam jong nei mathangi caller da khudong chaba pijare Sorogabeo. Hello. 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 Mingley from Highview. Sir, I phone to the Tamai when the year in sir. Tapio in Mikari happening. I told him there. Putting one of the Hianium Sure, Tom Yawapang the ba. Now we didn't tazzer is a Tabakatin baga dagi phone Mika Yam baga Matamele tabaga. Okay. Tao didn't tazzer is an a marmaka panmado. A quaggy the Yaubidam budget Sakiba. I know Bakayama like Bari Bakayamana Sakiba and Hybersa. Chumbra. Chum never sir. Adobe kind of diamond in either of the Taba did my Amaya Webago. I am an phone to the Baywan name of Warunda. 2 minutes from labor. 2 minutes from nation, they want 2 minutes. Views the Kang, views the Nemi, mixing home, Rimangai, why see young Zanida. I got 2 minutes labor, the Bidum Tabi, the Busudum Mali, the Nasa. Money, meeting a Matoka and the meet somewhat in by say, I'm too young was an be. Ado ko thorom je mili sing mari manga views ta leram bai si only YouTube ta gatane adagi amo Facebook ta mung leini online radio ta mung leini TV ta mung leini radio ta mung leini ado di pula pasolo kan mi la kya no yang khazane mai sa jene jenu si bi mai am le sa phone ta ta bai wani sa akoi na dum khang bang ame akoi dong tu min le ba ni ja am le ri ba ado matam ma da ju dum toina phone ta me la ni how give the dum bit dum han gareba tabdi dum taba do saru yabase saru yabase yawde mai mai gi senthok lambi mai gi hona da da ba imung manungi natra yam line hingam ba imung hojing ne dukan mo mut pe yawe am seng na kan ding bi ma je mingon da ga lupa la matanga ni danga santok charaba du dei lak pa sen khara du maruk pa thang ba dukan de khara silak pu du na cheng cha khara wala ga char ga ler mai mung Hojik ti mingon thada gi sen du su karak ta ba sen du su mat ki ba madagi dukan jo posit ta ba degi last ma mai thang de ya da mut pa yaung na ri ni kai no ha kan da lan ji gi effect hai tai mani ma sa
ꯑꯗꯨ ꯁꯥꯔ ꯍꯟꯗꯛꯀꯤ ꯄꯥꯟꯊꯣꯏꯒꯤ ꯍꯦꯛ ꯑꯍꯥꯟꯕ ꯍꯧꯕꯗꯒꯤ ꯀꯩꯅꯣꯁꯦ ꯃ꯭ꯌꯨꯖꯤꯛꯁꯦ ꯑꯅꯧꯕ ꯍꯥꯄꯛꯄꯁꯦ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯌꯥꯝꯅ ꯇꯣꯞ ꯇꯣꯞꯄ ꯃꯍꯥꯎ ꯑꯃ ꯀꯩ ꯍꯥꯏꯅꯤ ꯍꯦꯛ ꯇꯥꯕꯗ ꯊꯨꯛ ꯂꯥꯎꯕ ꯑꯗꯨꯝ ꯐꯥꯎꯋꯦ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯥꯔ ꯑꯩ ꯑꯔꯣꯏꯕꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯗꯨꯝ ꯑꯩꯁꯨ ꯑꯗꯨꯝ ꯂꯦꯞꯇꯅ ꯑꯗꯨꯝ ꯇꯥꯖꯔꯤ ꯂꯥꯏꯞ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯎꯕ ꯉꯝꯖꯗ꯭ꯔꯒꯁꯨ ꯃꯔꯛ ꯃꯔꯛꯇꯗꯤ ꯑꯗꯨꯝ ꯌꯥꯖꯔꯛꯀꯦ ꯊꯧꯔꯝꯁꯦ ꯑꯗꯨꯒ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯖꯥꯔꯁꯦ ꯏꯁꯤꯡ ꯖꯥꯔ ꯊꯛꯄ ꯃꯤꯅꯔꯦꯜ ꯋꯥꯇꯔꯅ ꯃꯌꯥꯝꯅ ꯑꯐꯕ ꯈꯜꯂꯒ ꯊꯛꯅꯔꯤꯗꯅ ꯁꯤꯗꯩꯁꯤꯗ ꯌꯥꯝꯅ 50 ꯄꯤꯕꯗꯤ ꯅꯠꯇꯕ ꯈꯔ ꯍꯣꯡꯂꯞ ꯇꯧꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯃꯃꯤꯡꯗꯤ ꯄꯟꯖꯔꯔꯣꯏ ꯃꯣꯏꯗꯣ ꯁꯥꯏꯗ ꯁꯥꯕꯅꯦ ꯀꯥꯏꯁꯨ ꯍꯥꯏꯅꯩ ꯑꯩꯈꯣꯏꯅ ꯃꯔꯥ ꯃꯁꯨꯝ ꯊꯛꯀꯥꯟꯁꯤꯗ ꯏꯁꯤꯡꯁꯦ ꯊꯥꯖꯗꯅ ꯇꯤꯟ ꯌꯥꯎꯋꯦꯕ ꯀꯨꯏꯁꯜꯂꯛꯑꯗꯤ ꯃꯥꯏ ꯃꯇꯝꯗꯣ ꯍꯦꯟꯇꯣꯛꯑꯗꯤ ꯌꯥꯝ ꯕꯦꯔꯥ ꯀꯥꯕꯅꯤ ꯃꯥꯅꯤ ꯑꯗꯨ ꯃꯣꯏꯅ ꯇꯧꯔꯒꯗꯤ ꯐꯖꯅ ꯆꯂꯥꯏꯒꯦ ꯈꯜꯂꯒꯗꯤ ꯐꯖꯅ ꯃꯣꯏ ꯏꯟꯀꯝꯁꯨ ꯂꯥꯛꯅꯕ ꯐꯖꯅ ꯇꯔꯨ ꯇꯅꯥꯟꯅ ꯑꯔꯨꯕ ꯑꯣꯏꯅ ꯃꯌꯥꯝꯅ ꯄꯥꯝꯅꯅꯕ ꯃꯑꯣꯡꯗ ꯇꯧꯕꯤꯔꯗꯤ ꯐꯕ ꯁꯥꯔ ꯃꯤꯅꯝ ꯊꯧꯅꯝ ꯌꯥꯎꯔꯒ ꯁꯨꯃꯥꯏꯅ ꯃꯔꯛꯇ ꯍꯦꯛꯇ ꯌꯥꯟꯁꯤꯜꯂꯒ ꯄꯤꯁꯟꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯊꯛꯄ ꯆꯥꯕꯁꯤꯃꯛꯇ ꯍꯪꯒꯣꯏꯅꯩꯗꯅ ꯑꯗꯨꯗ ꯊꯣꯛ ꯂꯥꯎꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯇꯜꯂꯦꯕ ꯃꯈꯣꯏꯗꯁꯨ ꯑꯐꯕꯁꯨ ꯀꯩꯁꯨ ꯑꯣꯏꯔꯣꯏ ꯇꯤꯟ ꯌꯥꯎꯏ ꯍꯥꯏꯔꯒꯗꯤ ꯃꯣꯏꯁꯨ ꯏꯟꯀꯝ ꯍꯟꯊꯔꯛꯀꯅꯦꯕ ꯏꯁꯤꯡꯁꯦ ꯀꯩꯅꯣꯅꯤ ꯁꯥꯔ ꯂꯤꯛꯂꯥꯃꯛꯇꯤ ꯅꯠꯇ꯭ꯔꯦ ꯍꯣꯏ ꯃꯤ ꯕ꯭ꯔꯦꯟ ꯍꯥꯏꯔꯣꯅꯨ ꯃꯃꯤꯡꯗꯤ ꯍꯥꯏꯔꯔꯣꯏ ꯑꯇꯣꯞꯄꯗꯤ ꯑꯇꯣꯞꯄ ꯑꯣꯏꯗꯣꯏꯅꯦ ꯑꯣꯀꯦ ꯆꯦꯛꯁꯟꯃꯤꯟꯅꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯥꯔ ꯆꯦꯛꯁꯟꯕꯤꯌꯨ ꯆꯦꯛꯁꯟꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯏꯁꯥꯒꯤ ꯏꯁꯤꯡꯁꯤ ꯐꯥꯎꯕ ꯇꯦꯁ ꯇꯧꯅꯕ ꯈꯨꯠꯂꯥꯏ ꯑꯃ ꯑꯗꯨꯝ ꯊꯣꯛꯑꯦ ꯏꯁꯤꯡꯁꯤꯗ ꯀꯌꯥꯝ ꯐꯠꯇꯕ ꯌꯥꯎꯒꯦ ꯑꯗꯨꯒ ꯏꯁꯤꯡꯁꯦ ꯀꯌꯥꯝ ꯄꯤꯌꯣꯔ ꯑꯣꯏꯒꯦ ꯍꯥꯏꯁꯦ ꯌꯦꯡꯁꯤꯟꯕ ꯌꯥꯕ ꯈꯨꯠꯂꯥꯏ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯑꯦꯅꯤꯋꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯌꯤꯡꯕꯤꯀꯣ ꯀꯣꯜ ꯇꯧꯕꯤꯔꯛꯇꯅ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯊꯪ ꯀꯣꯂꯔ ꯑꯃꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯍꯜꯂꯣ Hello James, ꯑꯩ ꯁꯨꯔꯕꯂꯥ ꯃꯦꯜꯕꯔꯟ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗꯒꯤ ꯑꯝꯇ ꯄꯥꯏꯕꯤꯌꯨꯀꯣ ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯑꯃꯨꯛ ꯐꯥꯎꯒꯠꯂꯛꯑꯦ ꯑꯩ ꯉꯁꯤ ꯑꯃꯨꯛ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯁꯨꯝ ꯎꯠꯆꯅꯤꯡꯕꯁꯦ ꯑꯩ ꯇꯥꯕꯤꯔꯤꯕ ꯑꯃꯁꯨꯡ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯉꯁꯤ ꯑꯩꯅ ꯁꯨꯝ ꯎꯠꯅꯤꯡꯕꯁꯦ ꯑꯩꯅ ꯁꯤꯗ ꯂꯩꯔꯛꯄꯁꯤꯗ ꯍꯧꯖꯤꯛ ꯑꯩ ꯆꯍꯤ 52 ꯁꯨꯔꯦ ꯑꯗꯣ ꯑꯩꯅ ꯂꯩꯔꯛꯄꯁꯤꯕꯨꯗꯤ ꯆꯍꯤ 33-35 ꯑꯗꯨꯃꯥꯏꯅ ꯁꯨꯖꯜꯂꯛꯑꯦ ꯃꯦꯜꯕꯔꯟ ꯑꯁꯇ꯭ꯔꯦꯂꯤꯌꯥ ꯃꯦꯜꯕꯔꯟꯗ ꯂꯩꯔꯛꯄꯁꯦ ꯑꯗꯣ ꯆꯍꯤ 50 ꯁꯨꯔꯕꯩ ꯃꯇꯨꯡꯗ ꯃꯣꯏꯁꯤꯅ ꯃꯣꯏꯒꯤ ꯃꯦꯗꯤꯀꯦꯜ ꯇꯤꯝ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯑꯁꯇ꯭ꯔꯦꯂꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯗ above 50 ꯑꯣꯏꯈꯤ ꯇꯥꯔꯗꯤ ꯑꯩꯈꯣꯏꯁꯦ ꯚꯥꯋꯦꯜ ꯇꯦꯁ ꯍꯥꯏꯁꯤ ꯇꯧꯍꯜꯂꯦꯕ ꯑꯗꯨꯒꯤ ꯀꯤꯠꯅꯦꯕ ꯑꯩꯅ ꯁꯤꯗ ꯎꯠꯆꯔꯤꯁꯦ ꯁꯤꯁꯦ ꯍꯥꯏꯁꯦ ꯅꯦꯁꯅꯦꯜ ꯕꯥꯋꯦꯜ ꯀꯦꯟꯁꯔ ꯍꯥꯏꯁꯦ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯁꯦ ꯇꯨ ꯐ꯭ꯔꯤ ꯍꯣꯝ ꯇꯦꯁ ꯀꯤꯠ ꯍꯥꯏꯁꯦ ꯁꯤꯁꯦ ꯋꯥꯟꯁ ꯆꯍꯤ 50 ꯁꯨꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯊꯥꯔꯛꯑꯦꯕ ꯌꯨꯝꯗ ꯁꯤꯒꯤ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯔꯤꯕ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯗꯒꯤ ꯍꯥꯏꯇꯥꯔꯦ ꯅꯦꯁꯅꯦꯜ ꯀꯦꯟꯁꯔꯒꯤ ꯀꯩꯅꯣꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯊꯥꯔꯛꯄ ꯃꯁꯤꯅ ꯊꯥꯔꯛꯏꯁꯤ ꯃꯅꯨꯡꯁꯤꯗ ꯂꯣꯏꯅꯃꯛ ꯀꯤꯠ ꯌꯥꯎꯔꯦ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯇꯦꯁ ꯇꯧꯒꯅꯤ ꯌꯨꯝꯗ ꯈꯣꯠꯀꯅꯤ ꯍꯥꯏꯕꯁꯤꯒꯤ ꯂꯣꯏꯅꯃꯛ ꯀꯤꯠꯁꯦ ꯂꯣꯏꯅꯃꯛ ꯌꯥꯎꯔꯦ ꯃꯅꯨꯡꯁꯤꯗ ꯒ꯭ꯂꯥꯞꯁ ꯀꯩꯗꯒꯤ ꯂꯣꯏ ꯁꯨꯅꯕ ꯃꯅꯨꯡꯁꯤꯗ ꯌꯥꯎꯔꯕꯅꯦ ꯁꯤ ꯃꯅꯨꯡꯁꯤꯗꯩꯁꯤꯗ ꯑꯗꯣ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯇꯧꯖꯔꯦꯗꯅ ꯌꯨꯝꯗ ꯇꯧꯖꯔꯒ ꯃꯣꯏꯒꯤ ꯃꯅꯨꯡꯁꯤꯗ ꯑꯦꯗ꯭ꯔꯦꯁ ꯑꯃ ꯌꯥꯎꯔꯤ ꯑꯗꯒꯤ ꯃꯇꯨꯡꯗ ꯀꯩꯅꯣꯁꯨ ꯍꯥꯏꯗꯤ ꯄꯣꯁꯇ ꯊꯥꯈꯤꯅꯕ ꯀꯩꯅꯣ ꯐꯥꯎꯕ ꯑꯦꯟꯚꯦꯂꯞ ꯑꯊꯥꯕ ꯐꯥꯎꯕ ꯌꯥꯎꯔꯤꯕ ꯁꯤ ꯃꯅꯨꯡꯁꯤꯗ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯔ ꯃꯇꯨꯡꯗ ꯃꯣꯏꯗ ꯁꯤ ꯑꯃꯨꯛ ꯊꯥꯈꯤꯗꯣꯏꯅꯦꯕ ꯍꯥꯏꯕꯗꯤ ꯆꯍꯤ 50 ꯁꯨꯔꯕ ꯍꯦꯜꯂꯛꯑꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯁꯦ ꯀꯦꯟꯁꯔ ꯚꯥꯋꯦꯜ ꯍꯥꯏꯕꯗꯤ ꯍꯣꯏ ꯏꯃꯥ ꯏꯕꯦꯟꯁꯤꯅ ꯈꯪꯕꯤꯔꯝꯗꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯈꯣꯡ ꯍꯥꯝꯕꯒꯤ ꯀꯩꯅꯣꯁꯦ ꯀꯩ ꯍꯥꯏꯅ ꯑꯃꯥꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃꯥꯡꯕꯁꯦ ꯁꯤꯗꯩꯁꯤꯗ ꯇꯦꯁ ꯇꯧꯗꯣꯏꯅꯦꯕ ꯑꯗꯣ ꯑꯃꯥꯡꯕꯗꯁꯨ ꯀꯦꯟꯁꯔꯁꯦ ꯌꯥꯝ ꯂꯩꯅꯩꯗꯅ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯁ꯭ꯇꯦꯞꯁꯦ ꯍꯥꯏꯕꯗꯤ ꯆꯍꯤ 50 ꯍꯦꯛ ꯁꯨꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯤꯀꯦꯁꯟ ꯂꯧꯍꯜꯂꯦꯕ ꯁꯤꯗꯩꯁꯤꯗ ꯀꯩꯅꯣꯗ ꯑꯗꯨꯒ ꯅꯨꯄꯤꯒꯤ ꯑꯣꯏꯅꯗꯤ ꯑꯃꯨꯛ ꯁꯤ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯇꯦꯁ ꯇꯧꯖꯔꯒ ꯀꯤꯠꯁꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯇꯧꯔꯒ ꯃꯣꯏꯗ ꯊꯥꯈ꯭ꯔ ꯃꯇꯨꯡꯗ ꯃꯣꯏꯅ ꯑꯃꯨꯛ ꯔꯤꯖꯜꯗ ꯄꯣꯖꯤꯇꯤꯚ ꯀꯦꯟꯁꯔ ꯄꯣꯖꯤꯇꯤꯚ ꯑꯣꯏ ꯅꯦꯒꯦꯇꯤꯚ ꯑꯣꯏ ꯍꯥꯏꯁꯦ ꯑꯩꯒꯤ ꯗꯣꯛꯇꯔ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯔꯦꯒꯨꯂꯔ ꯗꯣꯛꯇꯔ ꯉꯥꯏꯍꯥꯛ ꯅꯠꯇꯅ ꯆꯠꯂꯤꯕ ꯃꯐꯝꯗꯣ ꯑꯗꯣ ꯑꯗꯨꯝ ꯔꯤꯄꯣꯔꯠ ꯂꯥꯛꯑꯅꯤꯕ ꯃꯣꯏꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯖꯦꯅꯔꯦꯜ ꯄ꯭ꯔꯦꯛꯇꯤꯁꯅꯔ ꯍꯥꯏꯅ ꯂꯩꯗꯅ ꯍꯣꯏ ꯁ꯭ꯄꯦꯁꯦꯂꯤꯁ ꯆꯠꯇ꯭ꯔꯤꯉꯩꯗ ꯖꯦꯅꯔꯦꯜ ꯄ꯭ꯔꯦꯛꯇꯤꯁꯅꯔꯗ ꯑꯩꯈꯣꯏ ꯔꯦꯀꯣꯔꯠ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯂꯩꯌꯦꯕ ꯑꯗꯩꯗ ꯃꯣꯏꯗ ꯆꯠꯂꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯔꯦꯀꯣꯔꯠꯁꯦ
ꯔꯤꯄꯣꯔꯠꯁꯦ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ꯭ꯔꯥ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯩ ꯑꯍꯥꯟꯕꯒꯤ 1 ꯔꯥꯎꯟ ꯇꯧꯈ꯭ꯔꯦ ꯆꯍꯤ 50 ꯁꯨꯔꯛꯄꯒꯤ ꯑꯅꯤꯔꯛ ꯁꯨꯕꯅ ꯃꯊꯪ ꯆꯍꯤꯗ ꯑꯃꯨꯛ ꯇꯥꯏꯌꯦꯕ every 2 years ꯇꯧꯗꯦꯕ Okay. ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯑꯣꯏꯅ ꯁ꯭ꯄꯦꯁꯦꯜ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯁ ꯀꯦꯟꯁꯔꯁꯦ ꯁꯤꯁꯨ ꯑꯃꯨꯛ ꯆꯦꯛ ꯇꯧꯋꯦꯕ ꯕ꯭ꯔꯦꯁ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯁꯤꯁꯨ ꯑꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯨꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯔꯦꯀꯣꯔꯠ ꯂꯩꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ 2 ꯁꯨꯔꯛ ꯃꯇꯝꯗ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯏꯃꯦꯜ ꯊꯥꯔꯛꯀꯅꯤꯕ ꯅꯪꯒꯤ ꯕ꯭ꯔꯦꯁ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯦꯁ ꯇꯧꯕꯒꯤ ꯃꯇꯝ ꯌꯧꯔꯦ ꯅꯪ ꯀꯔꯝ ꯀꯥꯟꯗ ꯁꯪꯉꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯒꯤ ꯐꯣꯟ ꯅꯝꯕꯔꯁꯤꯗ ꯐꯣꯟ ꯇꯧꯔꯒ ꯅꯪ ꯕꯨꯛ ꯇꯧꯔꯣ ꯀꯔꯝ ꯀꯥꯟꯗ ꯍꯥꯏꯗꯤ ꯉꯁꯥꯏ ꯃꯐꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯏ ꯑꯦꯔꯤꯌꯥ ꯑꯅꯛꯄ ꯃꯌꯥꯝꯗꯣ ꯈꯟꯕ ꯌꯥꯏꯑꯕ ꯑꯩꯅ ꯇꯧꯕ ꯆꯠꯄꯁꯦ ꯑꯩꯒꯤ ꯑꯦꯔꯤꯌꯥꯗꯒꯤ ꯀꯟꯚꯤꯅꯤꯌꯦꯟ ꯑꯣꯏꯕ ꯃꯐꯝꯗ ꯑꯗꯨꯗ ꯅꯦꯛꯁ ꯋꯤꯛ ꯇ꯭ꯌꯨꯁꯗꯦꯗ ꯑꯃꯨꯛ ꯑꯩ ꯑꯗꯨ ꯁꯦꯀꯦꯟ ꯕ꯭ꯔꯦꯁ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯦꯁ ꯇꯧꯕ ꯑꯃꯨꯛ ꯇꯥꯏꯌꯦꯕ ꯕ꯭ꯔꯦꯁ ꯍꯥꯏꯁꯤꯅ ꯏꯃꯥ ꯏꯕꯦꯟꯁꯤꯅ ꯈꯪꯕꯤꯔꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯊꯕꯥꯛꯇ ꯕ꯭ꯔꯦꯁ ꯀꯦꯟꯁꯔ ꯀꯥꯏꯅꯒ ꯂꯩꯅꯕꯗꯣ ꯑꯗꯨꯒꯤꯅꯦꯕ ꯑꯗꯨ ꯃꯣꯏ ꯁꯤꯗꯗꯤ ꯑꯦꯋꯦꯌꯔꯅꯦꯁ ꯌꯥꯝ ꯑꯣꯏꯕ ꯌꯥꯝ ꯆꯦꯛꯁꯤꯟꯕ ꯆꯍꯤ 50ꯕꯨ ꯁꯨꯈ꯭ꯔꯗꯤ ꯑꯗꯨ ꯃꯌꯥꯝꯗꯣ ꯇꯦꯁ ꯇꯧꯋꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯒꯣꯔꯃꯦꯟꯅ ꯑꯗꯨꯝ ꯁꯤꯜꯂꯛꯑꯦꯕ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯦꯁ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯨꯕ ꯂꯩꯇ꯭ꯔꯁꯨ ꯃꯣꯏꯅ ꯑꯗꯨꯝ ꯁꯤꯜꯂꯛꯑꯦꯕ ꯑꯗꯨꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯗꯣ ꯍꯥꯏꯗꯤ ꯄ꯭ꯔꯤꯀꯣꯁꯟ ꯂꯧꯍꯧꯕꯗꯣ ꯌꯥꯝ ꯐꯩꯗꯅ ꯑꯗꯨ ꯍꯥꯏꯅꯤꯡꯕ ꯃꯌꯥꯝꯗ ꯁꯨꯝ ꯈꯪꯍꯟꯅꯤꯡꯕ ꯑꯗꯨ ꯉꯁꯤ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜꯁꯦ ꯍꯣꯏ ꯃꯌꯥꯝꯁꯦ ꯃꯊꯪ ꯁꯨꯝ ꯇꯧꯅꯔꯛꯄꯗꯣ ꯉꯁꯤ ꯑꯣꯖꯥ ꯗꯣꯕꯒꯤ ꯃꯈꯣꯟꯒ ꯇꯥꯈꯤꯗ ꯀꯨꯏꯔꯦ ꯃꯔꯛꯇ ꯇꯧꯔꯛꯄꯗꯨꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯤ ꯍꯟꯗꯛ ꯃꯔꯛꯇꯤ ꯑꯣꯖꯥ ꯗꯣꯕ ꯏꯇꯥ ꯇꯥꯈꯤꯗ꯭ꯔꯦ ꯂꯥꯏꯐꯇ ꯑꯗꯨꯝ ꯌꯥꯎꯕꯅꯦ ꯂꯥꯏꯐꯇ ꯑꯗꯨꯝ ꯌꯥꯎꯕ꯭ꯔꯥ ꯍꯣꯏ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯤ ꯃꯇꯝꯕꯨꯗꯤ ꯈꯤꯇꯪ ꯂꯧꯖꯒꯦ ꯏꯅꯥꯎꯅꯨꯄꯤ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯍꯥꯏꯕ꯭ꯔꯥ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯍꯣꯏ ꯊꯧꯕꯥꯜꯗꯒꯤ ꯊꯧꯕꯥꯜꯗꯒꯤꯗꯣ ꯃꯥꯅ ꯍꯥꯏꯈꯤꯕꯗꯣ ꯍꯣꯏ ꯃꯉꯣꯟꯗ ꯊꯦꯡꯅꯖꯔꯨꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯃꯥꯅ ꯑꯗꯨꯝ ꯃꯌꯥꯝ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯍꯥꯏꯗꯣꯛꯆꯕ ꯑꯣꯏꯔꯝꯕꯕꯨꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯑꯩꯒ ꯖꯦꯝꯁꯀ ꯇꯥꯟꯅꯔꯒ ꯏꯍꯥꯟ ꯍꯥꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯥꯏꯟꯁꯤꯡꯒꯤꯗꯃꯛꯇ ꯌꯦꯡꯅꯕ ꯇꯤꯚꯤ ꯑꯃ ꯂꯩꯗꯅ ꯄꯤꯈꯤꯕ ꯌꯥꯎꯔꯦ ꯃꯥꯅꯤ ꯌꯦꯡꯅꯕ ꯅꯠꯇꯦ ꯇꯥꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯁꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯉꯝꯕ ꯇꯥꯅꯕ ꯋꯥꯍꯣꯡ ꯑꯗꯩ ꯑꯗꯨꯝꯕ ꯃꯌꯥꯝꯗꯒꯤ ꯄꯤꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯗꯤ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯗ ꯍꯣꯏ ꯑꯩꯈꯣꯏꯅ ꯕ꯭ꯂꯥꯏꯟ ꯑꯣꯏꯒꯦꯔꯥ ꯑꯗꯩ ꯅꯣꯔꯃꯦꯜ ꯄꯥꯔꯁꯟ ꯑꯣꯏꯒꯦꯔꯥ ꯈꯔ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯗꯗꯤ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯐꯥꯎꯋꯤꯗꯅ ꯑꯗꯨꯏ ꯃꯊꯛꯇ ꯅꯍꯥꯟꯃꯨꯛ ꯆꯍꯤꯗꯁꯨ ꯑꯩꯒꯤꯗꯔ ꯑꯣꯇꯤꯁꯀꯤ ꯕꯥꯔꯗꯦꯗꯔ ꯀꯩꯅꯣꯁꯨ ꯑꯗꯨꯝ ꯑꯩꯅ ꯗꯤꯁꯦꯕꯜ 2 ꯈꯟꯖꯈꯤ ꯌꯥꯝꯗ꯭ꯔꯁꯨ 1,000 ꯑꯗꯨꯝ ꯄꯤꯖꯈꯤ ꯍꯟꯗꯛꯀꯤꯗꯃꯛꯇꯁꯨ ꯑꯩꯅ ꯋꯥꯈꯜ ꯇꯧꯔꯒ ꯂꯩꯔꯦ ꯖꯦꯝꯁꯇꯕꯨꯗꯤ ꯑꯩꯅ ꯃꯃꯤꯡ ꯄꯜꯂꯒ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯍꯥꯏꯗꯣꯛꯈꯤꯔꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯇꯤꯁꯀꯤ ꯕꯥꯔꯗꯦ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯉꯝꯕ ꯈꯔ 1,000 ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯐꯣꯟ ꯂꯥꯎꯔꯕ ꯃꯇꯨꯡꯗ ꯄꯤꯒꯦꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯩꯈ꯭ꯔꯕꯅꯦ ꯑꯗꯨꯁꯨ ꯗꯤꯁꯑꯦꯕꯜ ꯑꯣꯏꯗꯣꯏꯅꯦ ꯍꯟꯗꯛꯀꯤꯁꯤꯁꯨ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯃꯣꯏ ꯍꯥꯏꯕꯗꯤ ꯗꯤꯁꯑꯦꯕꯜ ꯑꯣꯏꯔꯕ ꯕ꯭ꯂꯥꯏꯟ ꯑꯣꯏꯔꯕꯁꯤꯡꯁꯤꯕꯨꯗꯤ ꯑꯩꯅ ꯍꯦꯟꯅ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯗꯨꯁꯨ ꯁꯨꯝ ꯈꯪꯍꯟꯖꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦ ꯏꯅꯥꯎꯅꯨꯄꯤ ꯕꯤꯗ꯭ꯌꯥꯔꯥꯅꯤꯅ ꯇꯥꯕꯤꯔꯝꯃꯒꯗꯤ ꯃꯥꯅꯤ ꯑꯗꯨ ꯈꯪꯍꯟꯖꯅꯤꯡꯕ ꯑꯗꯨꯅ ꯏꯅꯥꯎꯅꯨꯄꯤ ꯌꯥꯝ ꯀꯟꯅ ꯋꯥꯈꯜ ꯍꯟꯊꯕꯤꯔꯨꯅꯨ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯂꯦꯃꯟ ꯇꯤꯚꯤ ꯐꯖꯅ ꯇꯥꯔꯒ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯧꯁꯟꯕꯤꯌꯨ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯄꯥꯟꯊꯣꯏꯒꯤ ꯀꯩꯅꯣꯁꯤꯗꯤ ꯃꯩ ꯇꯥꯔꯦ ꯍꯥꯏꯁꯦ ꯆꯨꯝꯃꯕꯅꯤꯀꯣ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯍꯥꯏꯅꯔꯤꯁꯦ ꯃꯩ ꯇꯥꯔꯦ ꯍꯥꯏꯁꯦ ꯑꯗꯨꯒꯤ ꯍꯧꯖꯤꯛꯀꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯍꯧꯖꯤꯛꯀꯤ ꯌꯥꯏꯐꯕꯒ ꯄꯥꯟꯊꯣꯏꯒꯒꯤ ꯋꯥꯔꯤ ꯁꯥꯔꯛꯄ ꯃꯇꯝꯗ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯊꯥꯔꯤꯕ ꯃ꯭ꯌꯨꯖꯤꯛꯇꯣ ꯑꯗꯨꯗꯤ ꯈꯨꯐꯖꯕꯅꯤꯀꯣ ꯃꯤꯍꯨꯟꯒ ꯗꯤꯡ ꯗꯤꯡ ꯆꯣꯡꯉꯤ ꯃꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯇꯥꯕꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯏꯅꯧ ꯅꯧꯅ ꯂꯞ ꯁ꯭ꯇꯣꯔꯤꯒ ꯑꯃꯨꯛ ꯇꯧꯅꯤꯡꯉꯛꯄꯩ ꯋꯥꯈꯜꯒ ꯐꯥꯎꯔꯛꯑꯦꯕ ꯆꯍꯤ 50 ꯍꯦꯜꯂꯛꯑꯕꯁꯤꯐꯥꯎꯕ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗꯗꯤꯅꯦ ꯁꯨꯕꯥꯁꯤꯅꯤ ꯍꯥꯏꯅ ꯍꯥꯏꯅꯩꯌꯦ ꯁꯨꯕꯥꯁꯤꯅꯤ ꯍꯥꯏꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯁꯣꯕꯥꯍꯤꯅꯤ ꯍꯥꯏꯕ ꯁꯨꯕꯥꯍꯤꯅꯤ ꯍꯥꯏꯕ꯭ꯔꯣ ꯑꯩꯅ ꯈꯤꯇꯪ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗꯗꯤ ꯁꯨꯕꯥꯍꯤꯅꯤꯗꯣ ꯌꯥꯝ ꯐꯖꯩꯌꯦꯕ ꯑꯩꯁꯨ ꯄꯥꯝꯃꯦꯕ ꯑꯗꯨꯃꯥꯏꯅ ꯖꯦꯝꯁꯅ ꯍꯥꯏꯔꯛꯄꯗꯣ ꯁꯨꯕꯥꯍꯤꯅꯤꯁꯦ ꯈꯤꯇꯪ ꯇꯣꯞꯄꯒꯅꯦ ꯑꯗꯨ ꯌꯥꯝ ꯐꯖꯩꯌꯦꯕ ꯃꯥꯒꯤ ꯑꯁ ꯑꯩꯗꯤ ꯈꯪꯗꯦ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯉꯦꯗ ꯀꯥꯏꯅꯒ ꯑꯩꯈꯣꯏꯗꯤ ꯍꯥꯏꯅꯩꯌꯦꯅ ꯖꯦꯝꯁꯀꯤ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡꯁꯦ ꯇꯥꯔꯨꯔꯒꯅꯦ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯣꯛꯑꯦꯕ ꯀꯥꯔꯦ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯉꯤ ꯀꯥꯏ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯀꯥꯏꯗꯤ ꯍꯥꯏꯕ ꯍꯩꯌꯦꯕ ꯑꯩꯈꯣꯏꯁꯨ ꯀꯥꯔꯦ ꯀꯥꯏꯁꯦ ꯍꯥꯏꯕ ꯍꯩꯇꯦꯕ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯍꯣꯏ ꯁꯤ ꯍꯥꯏꯖꯔꯒ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯗꯕ ꯌꯥꯊꯪ ꯂꯧꯖꯔꯤ ꯑꯗꯣ ꯇꯌꯥꯏ ꯅꯨꯡꯉꯥꯏꯍꯟꯕꯤꯔꯛꯑꯣ ꯍꯣꯔꯦꯟꯁꯨ ꯑꯃꯨꯛ ꯉꯥꯏꯖꯗꯧꯔꯤꯕꯅꯤ ꯍꯣꯏ ꯊꯝꯖꯔꯦ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯍꯜꯂꯣ
Hello, tama phone tawjaraisina no hanga patu jangmuli kai tin gogan khara kon ahan bara channel sibata bi basing amadi asigi live ta lebiri basing ahan bi kai khongjari tama basi kai khongjari asi je anaw gi thamu da su tawjara ko from khara dum asi je thamjage ahan da thamjani se handak se akogi ari ba kola se kaya akogi thoram siga dum phone tor pui jang se kha handa yam ngai hai ta akogi kola no no ba akogi tongan tongan bulam de gi thoram di dum taraga akogi phone tor ga pui tari ga na khangan da ba mayam se tamona akogi thoram taraga dum ga ta ba kang bu do yarum thumi hai bi na kai no mathang we saphung ne ko siam ngai hai ta aduna haijaning ba se akogi thoram ta bi ba sing tari ba sing na su kai ta jari hai ba se akogi dum kol tor dum phong jok pirak pasi sinu gai aduga matung da sai gi lekai gi iramdam gi oi ba lekai du gi lamdam du gi oi ba wafam sing ko khatpirak u ha wafam se ahan ba thamjaraga ani suba thamjaning ge wafam sina akoi ngasai ai gi marup bigyarani na su hai bi ki badu akoi da su dum thengna jai maram di kaigina blind hai ba simak ta bu dum lambi chathok ta sin da mi apro ba su thengna gani phatta ba su thengna gani ade koi bu nungsi bu mi su thengna gani natraga mating pang da ba mi su thengna gani atun nu ma nanang lam kanu to bu kan da nupa am ba thengna mana hai oi nang bu na than ta lambi du ku cha chali du nang bu gari na ka thengoi dro an hai adu dai no ba pham ang kha khum ma ba phagi yoi kari o taibung pan si bu noi gi no khata gi ro na hai ram me bai na ado hai ram ba dei de ma si dum to min le howe adu bu to bu ai gi oi na di ai experience oi na hai jara ga di ma nai mating pang bi gira pang bi roi gira ma nai nungsi bi gira nungsi bi roi gira madu magi wakhaloni aduga nanau gi wakhalon dadi ma suma wina dum hingsanu aduga nanau su nanau wina dum hingsage wafam se samjage aduga ai gi wina ai gi experience ma khata jarapada akoi gi ai di yam singna kan dai isa gi laikai ji aina chatpa matamda ai smart ken se paija de batam maram di ke gi noi ai khunje no lona khangbani nai khangi har ga se khara di dum cheksin jai maram di ke gi noi kan da ai isa blind loi bani na kanang khangi na chalingai matam da mina gari thor ko matam da thengil la kani jukhang mo na teru na tang cheksin na ticha se du tabu ai ayam badi ai na khangba lambi da ai na chatpa matam da ai na khangja ba lambi sing da di ai ayam bada mi samande maram di kai no ha da mayam da maduna pradan oira ka do ba di makhoi da nungai ta ba mayam am phau do ba du na ai na nanau da mi samanda de na khangba ai na simfa puja ba lambi sing da de dum cha se aduga tabu ai na sukhang khang da ba lambi ai na sukchat chat da ba lambi adu smart ken paira kani nanau aduga mi gi mating su lau gani aduga matam du di aduga banatraga di akoina aduga mi gi mating se ai na khangba mafam ai na tauba ngamba ai na chatpa ngamba ai na taba ngamba setpa ngammi ba mafam du da di ai kana gumbam ta gi mating lau su ai adum pam ja de hai ta si hai na akoi ge ngon da mating pang bi ba mi sing du da to bi man khang da ba adigi moi ba hangoi bi wa na ta ba maram di ai na ngamba thabak tu da di ai na tau ga do ba gi level ai na ngam ja ba du da di ai na tau ga du na he na phagani hai ba fum si nai thamjage du ga mayam blind sing dai bi ba sing su yam han thaba wa khan chen bi ro ga nu maram di moi su moi ne hing chanu akoi gi su adum mi changwa na ai nung si dra ga su atopa mi chahum chamri ma de nung si bele ngani hab se khan bi ra kan da wa khan fiction bi ga no ha ba fum si thamjage du ga lu silak pa da akoi gi matung tarak pa da akoi gi blind sing gi suggestion am tang to da gi blind sing da akoi gi matung tarak pa da hoi handak ki buri thokre aduna kari gum matung tarak pa da akoi gi blind sing gi program sing pangthok ka do ba akoi gi channel si do pangthok ka do ga leibira ga di akoi gi program educative natraga video sigi founder da phone to biru nu maram di kari gum program do to ga do ra di akoi do na hangbiyo aduga masa da thoram ta ba sing akoi loina ri ba sing na akoi gi yari ba makai matung tarak pa kan da thoram ta da ba sing na akoi do na hangbiro aduga program founder da kok san bi ganu ha go phum chi thamjaraga phum khara chi thamjaraga tam sai tension je tam thank you god thank you tam hello Hello, sir. minga lai phong habiu Nongbok siang mai dagi jeta koi sir. Hai, kana pun ngorong pokok ngamang da.
ꯑꯉꯥꯡꯒꯤ ꯃꯤꯠꯁꯦ ꯄꯤꯖꯕꯒꯤ ꯋꯥꯔꯤ ꯕꯤꯖꯦꯇꯥ ꯈꯤꯇꯪ ꯐꯣꯟ ꯅꯛꯁꯟꯕꯤꯕ ꯌꯥꯕ꯭ꯔꯥ ꯈꯣꯟꯖꯦꯜ ꯌꯥꯝ ꯄꯤꯡ ꯇꯥꯏ ꯅꯛꯁꯜꯂꯦ ꯁꯥ ꯀꯔꯤ ꯇꯧꯋꯦ ꯍꯥꯏꯕ ꯍꯥꯏꯕꯤꯌꯨ ꯁꯥꯔꯅ ꯑꯍꯥꯟꯕꯗꯅꯦ ꯑꯉꯥꯡꯒꯤ ꯃꯤꯠꯁꯦ ꯄꯤꯖꯈꯤꯕꯒꯤ ꯑꯃ ꯍꯥꯏꯈꯤꯕꯗꯨꯗ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯖꯒꯦꯅ ꯑꯉꯥꯡꯒꯤ ꯀꯔꯤ ꯍꯥꯏꯕ ꯑꯉꯥꯡꯒꯤ ꯃꯤꯠꯁꯦ ꯄꯤꯖꯕꯒꯤ ꯑꯃ ꯍꯥꯏꯈꯤꯕꯗꯣ ꯃꯤꯠ-ꯗꯦ ꯑꯗꯨꯗꯩꯗꯨꯗ ꯑꯩꯅ ꯀꯩꯒꯨꯝꯕ ꯍꯥꯏꯖꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯁꯔꯀꯥꯔꯒꯤ ꯑꯗꯨꯃꯥꯏꯅ ꯂꯥꯏꯔꯤꯛ ꯇꯝꯖꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯈꯣꯠꯄꯗ ꯑꯣꯖꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯂꯛꯄꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯇꯤꯒꯤ ꯇꯥꯛꯂꯛꯏꯕꯁꯤꯡꯒꯤ ꯁ꯭ꯀꯨꯜꯗꯒꯤ ꯌꯨꯝꯗ ꯍꯣꯝꯋꯥꯔꯛ ꯑꯣꯏꯅ ꯈꯇꯥ ꯏꯕꯒꯤ ꯍꯩꯅꯕꯤ ꯇꯧꯍꯟꯖꯅꯤꯡꯕ ꯍꯥꯏꯕꯗꯤ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯈꯇꯥ ꯏꯔꯒ ꯀꯦꯞꯇꯦꯟ ꯁ꯭ꯀꯨꯜꯗꯨꯒꯤ ꯑꯣꯏꯅ ꯈꯥꯏꯔꯒ ꯈꯇꯥ ꯏꯔꯛꯇꯕꯁꯤꯡ ꯈꯣꯝꯀꯠꯂꯒ ꯑꯏꯕꯈꯩꯅ ꯁꯥꯔꯗ ꯀꯠꯂꯒ ꯑꯃꯨꯛ ꯀꯣꯟꯅꯗꯪꯗ ꯏꯔꯛꯇꯕꯁꯤꯡ ꯐꯨꯕꯒꯤ ꯑꯃ ꯍꯩꯅꯕꯤ ꯊꯝꯕꯗꯣ ꯇꯧꯔꯒ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯌꯨꯝꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯗꯨꯝ ꯄꯥꯅꯤꯡꯕ ꯅꯨꯡꯇꯤꯒꯤ ꯍꯣꯝꯋꯥꯔꯛ ꯄꯤꯔꯛꯏ ꯍꯥꯏꯕꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯍꯩꯅꯕꯤ ꯊꯝꯍꯟꯖꯅꯤꯡꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯎꯒ ꯍꯥꯏꯕꯗ ꯑꯉꯥꯡꯁꯤꯡꯅꯒ ꯑꯁ ꯉꯁꯤꯗꯤ ꯍꯣꯝꯋꯥꯔꯛ ꯇꯧꯔꯛꯇ꯭ꯔꯦ ꯂꯥꯏꯔꯤꯛ ꯄꯤꯔꯛꯇꯦ ꯑꯗꯨꯅ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯍꯦꯛ ꯃꯣꯏꯅ ꯇꯟꯕꯒꯤ ꯃꯑꯣꯡꯒ ꯇꯧꯕꯗꯣ ꯑꯗꯣ ꯁ꯭ꯀꯨꯜꯗꯒꯤ ꯑꯣꯖꯥꯁꯤꯡꯅ ꯑꯗꯨꯃꯥꯏꯅ ꯈꯔ ꯀꯩꯅꯣ ꯇꯧꯔꯒ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯍꯩꯅꯕꯤꯁꯦ ꯇꯧꯍꯟꯖꯅꯤꯡꯕꯒꯤ ꯍꯥꯏꯖꯔꯛꯄ ꯇꯧꯖꯕ ꯈꯔ ꯑꯗꯨꯝ ꯇꯥꯖ ꯎꯖꯕ ꯌꯥꯎꯕ ꯑꯗꯨꯗꯨꯒꯤ ꯁꯥꯔꯗ ꯁꯨꯝ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ ꯃꯣꯏ ꯁꯨꯝ ꯑꯗꯨ ꯑꯗꯨꯃꯥꯏꯅꯕꯨꯗꯤ ꯍꯥꯏꯕꯤꯔꯤꯌꯦ ꯕꯤꯖꯦꯇꯥꯅ ꯑꯗꯨ ꯁ꯭ꯀꯨꯜꯗꯨꯗ ꯕꯤꯖꯦꯇꯥꯅ ꯏꯟꯐꯣꯔꯃꯦꯁꯟ ꯑꯣꯏꯅ ꯃꯣꯏ ꯍꯦꯗ ꯃꯥꯁꯇꯔ ꯅꯠꯇ꯭ꯔꯒ ꯑꯣꯖꯥꯒꯨꯝꯕꯗ ꯃꯃꯥ ꯃꯄꯥ ꯑꯃꯅꯤꯗꯪ ꯆꯠꯂꯒ ꯀꯝꯄ꯭ꯂꯦꯟ ꯑꯃꯇꯪ ꯇꯧꯔꯒ ꯑꯣꯖꯥꯁꯤꯡꯗꯨꯗ ꯁꯖꯦꯁꯟ ꯇꯧꯕꯤꯔꯗꯤ ꯌꯥꯝ ꯐꯅꯦ ꯈꯜꯂꯦ ꯑꯣꯖꯥꯁꯤꯡꯗꯨ ꯁꯤꯗꯕꯨꯗꯤ ꯇꯥꯔꯝꯃꯗꯤ ꯐꯩ ꯇꯥꯔꯝꯗ꯭ꯔꯗꯤ ꯀꯩꯝ ꯈꯪꯉꯣꯏ ꯍꯥꯏꯖꯔꯤꯕ ꯍꯣꯏ ꯁꯥꯔ ꯑꯗꯣ ꯇꯧꯖꯒꯦ ꯑꯗ ꯁꯥꯔ ꯁꯨꯝ ꯄꯜꯂꯛꯄꯗꯨꯗ ꯑꯩꯁꯨꯀꯣ ꯌꯥꯝ ꯐꯩ ꯃꯌꯥꯝ ꯈꯪꯍꯟꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯪꯅꯕꯒꯤꯅ ꯑꯗꯨꯅ ꯑꯣꯏꯔꯦ ꯀꯣ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜ ꯂꯩꯔꯤꯁꯤꯡꯁꯤꯗ ꯂꯩꯔꯤꯕ ꯇꯝꯕꯤꯕꯁꯤꯡꯁꯤ ꯌꯥꯝꯂꯕꯗ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯤꯕ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯗꯨꯅ ꯍꯣꯝꯋꯥꯔꯛ ꯈꯔ ꯄꯤꯕꯤꯔꯛꯎ ꯍꯣꯝꯋꯥꯔꯛꯇꯨ ꯇꯧꯔꯗꯤ ꯉꯥꯏꯍꯥꯛꯇꯁꯨ ꯂꯥꯏꯔꯤꯛ ꯄꯥꯕꯗꯨ ꯐꯝꯗꯣꯏꯅꯤ ꯍꯪꯉꯛꯏꯕ ꯋꯥꯍꯪꯗꯨ ꯈꯖꯤꯛꯇꯁꯨ ꯋꯥꯍꯪ ꯑꯝꯇꯁꯨ ꯈꯪꯍꯧꯗꯣꯏꯅꯤ ꯍꯥꯏꯔꯤꯕ ꯉꯁꯤꯒꯤ ꯁꯕꯖꯦꯛ 8ꯇꯨꯒꯤ ꯋꯥꯍꯪ 8 ꯈꯪꯍꯧꯔꯗꯤ ngasi 8 ꯐꯥꯗꯣꯏꯅꯦꯕ ꯍꯌꯦꯡ 8 ꯑꯃ ꯐꯥꯗꯣꯏꯅꯤ ꯍꯪꯆꯤꯠ 8 ꯑꯃ ꯐꯥꯗꯣꯏꯅꯦꯕꯀꯣ ꯍꯟꯖꯟ ꯍꯟꯖꯟ ꯇꯧꯔꯒꯗꯤ ꯑꯗꯨꯅꯤ ꯑꯗꯨꯅ ꯍꯌꯦꯡ ꯑꯆꯧꯕ ꯑꯦꯛꯖꯥꯝ ꯊꯥꯔꯛꯄꯗꯁꯨ ꯉꯥꯏ ꯊꯕꯛ ꯑꯃꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯆꯦꯠ ꯑꯃ ꯈꯪꯈꯤꯕ ꯍꯥꯏꯁꯦ ꯍꯌꯦꯡ ꯈꯖꯤꯛꯇꯁꯨ ꯄꯥꯎꯈꯨꯝꯗꯨ ꯃꯥꯔꯛ ꯈꯖꯤꯛꯇꯁꯨ ꯐꯪꯗꯣꯏꯅꯦꯕ ꯑꯗꯨ ꯃꯗꯨ ꯁ꯭ꯀꯨꯜꯒꯤ ꯑꯣꯊꯣꯔꯤꯇꯤ ꯁ꯭ꯀꯨल ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ ꯒꯥꯔꯖꯤꯌꯥꯟ ꯄ꯭ꯔꯥꯏꯚꯦꯠꯀꯤꯗꯗꯤ ꯂꯣꯏꯅ ꯂꯩ ꯒꯥꯔꯖꯤꯌꯥꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯔꯀꯥꯔꯒꯤꯁꯨ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯅꯔꯒ ꯂꯩꯍꯟꯕꯁꯦ ꯌꯥꯝ ꯆꯨꯝꯃꯦ ꯇꯥꯛꯄꯤꯌꯨ ꯑꯇꯩ ꯕꯤꯖꯦꯇꯥꯁꯤꯅ ꯂꯣꯏꯔꯕꯣ ꯁꯥꯔ ꯑꯁꯤ ꯈꯛꯇꯅꯤꯗ ꯑꯩꯅꯁꯨ ꯃꯣꯏꯗ ꯅꯨꯡꯇꯤꯒꯤ ꯈꯨꯏ ꯏꯕꯒꯤ ꯍꯩꯅꯕꯤ ꯈꯨꯏ ꯐꯖꯕꯒꯤꯁꯨ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯈꯇꯥꯗꯣ ꯏꯔꯛꯑꯒꯗꯤ ꯂꯥꯏꯔꯤꯛꯁꯨ ꯄꯥꯅꯤꯡꯅꯕꯒꯤ ꯈꯛ ꯍꯥꯏꯅꯤꯡꯕꯅꯤꯗ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯃꯤꯁꯅꯔꯤ ꯁ꯭ꯀꯨꯜꯗ ꯇꯝꯃꯛꯏ ꯑꯗꯨꯒ ꯑꯩ ꯃꯃꯩꯊꯪꯗ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁ꯭ꯀꯨꯜꯗ ꯂꯥꯛꯏ ꯑꯗꯣ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗꯨ ꯌꯥꯝ ꯐꯩꯌꯦ ꯌꯨꯔꯦꯀꯥ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯁ ꯌꯥꯝ ꯐꯈ꯭ꯔꯖꯥꯠꯅꯤ ꯑꯣꯖꯥꯁꯤꯡ ꯍꯣꯝꯋꯥꯔꯛꯁꯦ ꯌꯥꯝ ꯇꯧꯋꯦ ꯌꯥꯝ ꯇꯧꯍꯜꯂꯦ ꯑꯩꯈꯣꯏ ꯍꯣꯝꯋꯥꯔꯛꯁꯦ ꯂꯥꯏꯔꯤꯛꯁꯦ ꯄꯥꯕꯗ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯗ꯭ꯔ ꯐꯥꯎꯕꯗ ꯍꯣꯝꯋꯥꯔꯛꯇꯨ ꯇꯧꯗ꯭ꯔꯗꯤ ꯍꯌꯦꯡ ꯐꯥꯟ ꯃꯊꯛꯇ ꯂꯦꯞꯍꯟꯗꯣꯏꯅꯤꯅ ꯑꯗꯨ ꯇꯟꯕꯅꯤꯅ ꯅꯝꯗꯅ ꯍꯣꯝꯋꯥꯔꯛꯇꯨ ꯂꯣꯏꯁꯤꯜꯂꯒ ꯁꯥꯟꯅꯕ ꯑꯣꯏꯔꯁꯨ ꯍꯣꯝꯋꯥꯔꯛꯇꯨꯗꯪ ꯑꯣꯏꯔꯁꯨ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯣꯖꯥꯁꯤꯡ ꯌꯥꯝꯅ ꯃꯇꯝꯗꯨꯗ ꯄꯨꯛꯅꯤꯡ ꯌꯥꯝ ꯊꯧꯒꯠꯂꯦ ꯍꯦꯟ ꯔꯥꯏꯇꯤꯡ ꯐꯖꯕꯁꯦ ꯑꯣꯖꯥꯅ ꯌꯥꯝ ꯊꯥꯒꯠꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯇ ꯍꯦꯟ ꯔꯥꯏꯇꯤꯡ ꯐꯖꯕꯁꯦ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯣ ꯃꯣꯏꯅ ꯍꯦꯟ ꯔꯥꯏꯇꯤꯡ ꯐꯖꯕ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯍꯦꯟ ꯔꯥꯏꯇꯤꯡꯁꯦ ꯐꯩꯔꯒ ꯑꯃꯨꯛ ꯏꯕ ꯁꯣꯟꯗ ꯑꯃꯨꯛ ꯇꯨꯍꯜꯂ ꯑꯃꯨꯛ ꯏꯕ ꯑꯗꯒꯤꯗꯤ ꯆꯥꯎꯅ ꯏꯕ ꯈꯨꯠꯂꯩꯕꯤ ꯑꯃꯨꯛ ꯏꯕ ꯌꯥꯝ ꯇꯧꯋꯦ ꯑꯩꯈꯣꯏꯁꯨ ꯑꯁꯦ ꯇꯧꯍꯟꯒꯗꯕꯅꯤ ꯑꯉꯥꯡꯁꯤꯡꯗꯁꯨꯀꯣ ꯑꯗꯨꯅ ꯈꯨꯠ ꯏꯕꯗ ꯈꯨꯠꯏ ꯐꯖꯕ ꯑꯁꯤꯗꯤ ꯈꯨꯝꯃꯛꯏꯕ ꯑꯟꯁꯥꯔꯗꯨꯐꯥꯎ ꯌꯥꯝ ꯐꯖꯗ꯭ꯔ ꯐꯥꯎꯕꯗ 100ꯗ 60 ꯆꯨꯝ ꯇꯥꯔꯗꯤ ꯑꯁ ꯈꯨꯠꯏ ꯐꯖꯩ ꯍꯦ ꯃꯁꯦ ꯃꯥꯔꯛ 5 ꯑꯗꯨꯝ ꯄꯤꯒꯦꯅ ꯄꯤꯔꯛꯀꯗꯣꯏꯅꯤ ꯋꯥꯔꯤꯅꯤ ꯑꯣꯖꯥꯒꯤ ꯋꯥꯈꯟꯗ ꯐꯖꯅ ꯈꯨꯝꯃꯁꯨ ꯈꯨꯠꯏꯗ ꯇꯤꯟꯊ꯭ꯔꯣꯛꯇꯧ ꯇꯧꯕꯁꯨ ꯂꯩꯌꯦꯕ ꯈꯔ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯕ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯥꯏꯁꯦ ꯏꯕꯒꯤꯁꯨ ꯍꯩꯅꯕꯤ ꯑꯣꯏꯗꯣꯏꯅꯤ ꯄꯔꯥꯁꯨ ꯐꯥꯗꯣꯏꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗꯁꯨ ꯏꯟꯐꯣꯔꯃꯦꯁꯟꯁꯨ ꯈꯔ ꯄꯤꯁꯤ ꯑꯗꯨꯒ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯁꯝ ꯇꯧꯅꯅꯕ ꯍꯥꯏꯇꯥꯏ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯑꯁꯤꯒꯤꯗꯃꯛ ꯁꯤꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯈꯣꯏꯅ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯆꯧꯕ ꯐꯖꯕ ꯋꯥꯐꯝꯁꯤꯡ ꯄꯨꯈꯠꯄꯤꯔꯛꯄ ꯍꯥꯏꯁꯦ ꯁꯤ ꯀꯧꯏ ꯑꯗꯨꯅ ꯐꯖꯕ ꯌꯥꯎꯔꯛꯄꯗ ꯑꯩꯅ ꯀꯣꯏꯁꯜꯂꯤꯁꯦ ꯍꯌꯦꯡ ꯗ꯭ꯔꯣ ꯇꯧꯕ ꯀꯥꯟꯗ ꯑꯩꯅ ꯍꯥꯞꯇꯣꯏꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯐꯖꯕ ꯋꯥꯐꯝꯁꯤꯡꯗꯣ ꯄꯨꯈꯠꯄꯤꯔꯛꯑꯣ ꯑꯗꯨꯒ ꯇꯥꯔꯤꯌꯦ ꯈꯣꯠꯂꯤꯌꯦ ꯑꯩꯈꯣꯏꯁꯨ ꯇꯥꯔꯤ ꯍꯥꯏꯕꯒꯤꯗꯤ ꯑꯗꯨꯝ ꯑꯇꯩ ꯃꯇꯝꯗ ꯑꯗꯨꯝ ꯐꯣꯟ ꯇꯧꯕꯤꯔꯣ ꯅꯨꯡꯊꯤꯟ ꯄꯨꯡ 5ꯗꯒꯤꯅ 9 ꯐꯥꯎꯕꯗ ꯍꯜꯂꯣ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯐꯣꯟ ꯇꯥꯈ꯭ꯔꯕꯣ ꯍꯜꯂꯣ
Hello. Phone tagra malin. Hello, phone tagra bro. Cái đấy nó khăng đấy, phone đấy xong mình ngang ai con gen đó nó thằng chả lại. Ta đấy, phone nó khul là cái mục tiêu biro phát ra, khá là ta mal đấy, sinh được cái ta rồi ra là khăng. Hello. 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 Ming like from my views, huh? Zatabi bro. Hello. Zatabi ra bro. Thok pani da ko. Hello. Nal film gana. Zatara bro. O tare hello. Hello. Tara bro za. Hello. Oza hello hai bidu yare. Hello mayam yaman gre. Hello tajare ai wanjing dai ne. Wanjing lagi ran nabi. Oh, zara nabi kari tapining ba. Oh, dai thom jam mun ta je ye du. Ano amta khoi ki longi chimi yu ba tengkum tha ba ki wari wata to no yaw bi tu thanita. Hoi yaw zara ke yaw zara. Tajare hello. Oh. Hello tare. Oh, oza. Hello. Yare oza hello yaman gre. Hoi. Ai chengum gi oza to ai hana di unaza gre. Oh, tengkum tha ba ki wari. What? Pani oza. Ai reverse amuk ta le re oza se aduna ne. So dom hai gi ba radio dom khum ba man toi se. Oza hi jada to ri ni. Oza ran be choi da na chengum tha ba gi do ai mamang da di unaza gre. Ado yemina se. Aga chari. Thank you. Ai ju chengum kan thari. Chengum hek padam toi ba. Chengum ji yam pan chala ju ne. Pibam ju leita mayam ju lam lap na bani na. Chengum doi na le kai yen ma da loi. Ma do hojik ti mo pal hodre ngarang loi hek to kren. Chengum nam tha ba yai mayam chengum thaning ba jing hai bi ro. Anh đây lâu đông là tiệc của Quang Dinh đất trả lấy bầm lấy hai cái tông, yum đã khara khara thà cái tham đi vào đó cái nó tông nó bagi hai tar. Nó mình marini khara cái gap lấy mình nasi, mà tôi call tàu bị rắc nó mình marini gap lấy tàu vào phụ đó, cái puning warol cái na, mà tôi già vào lấy giờ đây, kitang nó mình làm tối nó tàu vào số hết nó ngay tàu này. Hello, sir. Ayo gai te apsik te kiwa hang ta movie. Tapi madam. Ai sa ang jinai na dara. Sana lupa le di. Moi na ngamda thawa amata leiti haibudo. Sana lupa na ngamda matang su lai. Ai gi chi ama sa gi nai sa gi video lottery tawraga lila tawbam yaw gibudo. Adai da yumda handa thenga ne na phu hangot na rakpada aina ichena mang thangaga aina tungda thangaga tholokpada hendan da mina khongom mina ne selena non tharenge de iche somda thoki khangdam do thopham ani hu subudo lambido da aina iche sa ta iche da sai ta na lamuna ba iche do thigung de khotare mai tang ta lok thupi ha ba iche do han sa gi lila sa tawrami dana da ma stage ka da ne stage ma kha de tha la sa tha ba ne ba do de ge hala ga ma ji sa roi da thoram ya bola pa se sa roi gi dum plau khang ti sa khang ti to bu yaw dana chi ji ma na han a ma da sa ho ji ai bi am ta the na ma hai gel le ba sob sa la sa ting ga sak sa ba hala ga sa ba da la mi ba ba hau hai ba kai gi no sa yam sa ga li lam ga li do diabetes na bro adu ga di hi ji ma ji tham tha re ba ka ri ta sa da ba maya dan ta ma ka to thok ba da doctor ji chi ju pu re prom pa su pu re lam phen ju pu re ji che ma na emban ta ji le ba ta ba ya da da na ne marathon da hi bi du to re ba adu che do thar dong di man de adu mai ma sa mai pa sa di wa te ba pa nu pa ahan jina tham ma taruk lei masanu pa atom ba jina mai ji lo pari lo ren da hom mari le ga sibai ju oya ba adu sar paisa na kan ba ya da matang hai do punsi gi aroi da dola di paisa na pan ngam kan ba ngam de ko sa hojik pu nari bro kari kamai phagra bro kamai toroge
ꯐꯠꯇꯦ ꯑꯦꯗꯚꯥꯟꯁꯇ ꯂꯩꯔꯤ ꯀꯩꯝꯇ ꯅꯥꯇꯣꯟꯗ ꯍꯩꯖꯟꯕꯤꯗꯨ ꯇꯧꯋꯦ ꯍꯣꯏ ꯅꯣꯁ ꯐꯤꯗꯤꯡ ꯇꯧꯕꯗꯣ ꯆꯥꯕ ꯌꯥꯗꯕ ꯃꯔꯝ ꯑꯅꯥꯕ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯨꯗꯤꯀꯣ ꯃꯔꯝ ꯑꯃ ꯁꯣꯏꯗꯅ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯌꯦ ꯃꯥꯒꯤ ꯆꯈꯥꯎꯗꯅꯦ ꯃꯍꯤꯛ ꯃꯌꯥꯝ ꯂꯩꯕ ꯑꯗꯣ ꯃꯁꯥꯗꯣ ꯁꯣꯟꯊꯔꯕꯗꯨꯅ ꯃꯍꯤꯛꯀꯤ ꯍꯤꯗꯥꯛ ꯊꯥꯕ ꯌꯥꯗꯕ ꯀꯟꯈꯠꯂꯛꯄ ꯉꯥꯏꯕ ꯍꯣꯏ ꯍꯣꯏ ꯃꯦꯗꯥꯝ ꯑꯗꯨꯕꯨꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯅꯨꯄꯥꯗꯨꯁꯨ ꯑꯗꯨꯝ ꯁꯤꯗꯣꯏꯅꯤ ꯃꯥꯏ ꯄꯩꯁꯥꯗꯨꯅ ꯃꯥ ꯀꯟ ꯉꯝꯄꯣꯟꯇꯦ ꯔꯇꯟ ꯇꯥꯇꯥꯒ ꯍꯥꯏꯗꯣ ꯃꯌꯥꯝꯅ ꯇꯥꯇꯥ ꯀꯝꯄꯦꯅꯤ ꯀꯥꯏꯅ ꯇꯥꯇꯥ ꯍꯥꯏꯗꯣ ꯁꯤꯈ꯭ꯔꯦꯗꯅ ꯈ꯭ꯋꯥꯏꯗꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯉꯣꯟꯗ ꯀꯠꯊꯣꯛꯄ ꯃꯤꯉꯣꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯔꯇꯟ ꯇꯥꯇꯥꯁꯨ ꯑꯃꯅꯦꯕ ꯃꯥꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯂꯩꯇ ꯂꯥꯏꯔ ꯃꯌꯥꯝꯗꯣ ꯂꯣꯏ ꯀꯠꯊꯣꯛꯑꯦ ꯀꯝꯄꯦꯅꯤꯒꯤ ꯑꯣꯏꯅ ꯃꯥꯏ ꯇꯧꯐꯝ ꯊꯣꯛꯄ ꯂꯣꯏ ꯇꯧꯔꯝꯃꯤ ꯑꯗꯣ ꯀꯝꯄꯦꯅꯤ ꯁꯦꯟꯅꯅꯕ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯑꯝꯃꯤ ꯂꯣꯏꯅꯃꯛ ꯑꯗꯣ ꯃꯥꯒꯤ ꯂꯩꯔꯤꯕ ꯁꯦꯟꯗꯨꯅ ꯃꯥꯒꯤ ꯃꯁꯥ ꯑꯍꯜ ꯑꯣꯏꯁꯜꯂꯛꯄꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯅꯥꯕ ꯂꯥꯛꯏꯗꯣ ꯀꯩꯁꯨ ꯃꯥ ꯀꯟꯕ ꯉꯝꯗꯦꯕ ꯀꯩꯅꯣ ꯍꯥꯏꯒꯅ ꯄꯩꯁꯥꯅ ꯀꯩꯝꯇ ꯀꯟ ꯉꯝꯕ ꯉꯝꯗꯦ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯃꯇꯥꯡꯅꯤ ꯍꯥꯏꯇꯥꯔꯦ ꯄꯨꯟꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯒ ꯑꯔꯨꯕ ꯑꯅꯥꯕ ꯑꯃ ꯅꯥꯁꯜꯂꯛꯄ ꯃꯇꯝꯗ ꯀꯟꯕ ꯉꯝꯗꯕ ꯑꯅꯥꯕ ꯑꯃ ꯑꯗꯨꯅ ꯉꯝꯗꯦ ꯍꯥꯏꯕꯩ ꯋꯥꯅꯤ ꯑꯗꯨꯕꯨ ꯍꯥꯏꯕꯩ ꯋꯥꯅꯤ ꯁꯦꯟ ꯈꯔ ꯂꯩꯔꯗꯤꯅꯦ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪꯗꯤ ꯂꯥꯌꯦꯡꯕꯗꯪ ꯑꯣꯏꯔꯁꯨ ꯄꯨꯕ ꯃꯥ ꯍꯣꯁꯄꯤꯇꯥꯜꯗ ꯍꯧꯖꯤꯛ ꯂꯩꯔꯤꯗꯨ ꯀꯟꯕ ꯉꯝꯗ꯭ꯔꯁꯨ ꯄꯩꯁꯥꯅꯅꯤ ꯂꯥꯌꯦꯡꯉꯦꯗ ꯐ꯭ꯔꯤꯗꯗꯤ ꯑꯣꯏꯔꯝꯃꯣꯏ ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯅꯗꯤ ꯅꯤꯡꯗꯣꯟ ꯄꯣꯝꯗꯤ ꯄꯣꯝꯃꯔꯣꯏꯕ ꯑꯔꯩꯕ ꯁꯦꯟ ꯃꯈꯩ ꯇꯤꯡꯗꯅ ꯃꯥꯕꯨ ꯀꯟꯅꯕ ꯍꯣꯠꯅꯩ ꯍꯥꯏꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯗꯣꯛꯇꯔꯗꯨꯗꯁꯨ ꯄꯨꯔꯒ ꯃꯥꯁꯦ ꯁꯤꯖꯔꯝꯃꯗꯤ ꯐꯗꯧꯅꯤ ꯗꯣꯛꯇꯔꯗꯨ ꯍꯦꯛ ꯄꯨꯕꯩ ꯒꯥꯔꯤꯕ ꯋꯥꯏꯕ ꯉꯝꯗꯦꯗ ꯍꯥꯏꯗꯤ ꯏꯁꯥꯗ ꯄꯦꯟꯗꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤꯗꯅ ꯑꯗꯨꯅ ꯉꯝꯗꯦ ꯑꯗꯨꯕꯨ ꯄꯩꯁꯥꯗꯤ ꯌꯥꯎꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯣ ꯁꯦꯜ ꯌꯥꯎꯕ ꯍꯥꯏꯕꯁꯦ ꯃꯤꯉꯣꯟꯗꯒꯤ ꯄꯨꯕ ꯁꯦꯟꯗꯨ ꯅꯠꯇꯕ ꯏꯁꯥꯒꯤ ꯑꯣꯏꯅ ꯂꯩꯖ ꯇꯥꯔꯒꯗꯤ ꯂꯟ ꯂꯩꯔꯒꯗꯤꯀꯣ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯁꯨꯔꯤꯕ ꯅꯣꯝꯃꯤꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯀꯟꯅ ꯁꯨꯔꯁꯨ ꯀꯟꯅ ꯑꯩꯈꯣꯏ ꯍꯣꯠꯅꯔꯁꯨ ꯁꯤꯗꯅꯦ ꯑꯩꯅ ꯂꯥꯛꯇꯣꯏ ꯋꯥꯐꯝꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯏꯟꯁꯨꯔꯦꯟꯁꯁꯦ ꯂꯥꯛꯇꯣꯏꯁꯦ ꯏꯟꯁꯨꯔꯦꯟꯁꯇꯤ ꯌꯥꯎꯕ ꯊꯦꯡꯛ ꯌꯨ ꯃꯦꯗꯥꯝ ꯇꯥꯛꯄꯤꯔꯛꯄꯀꯣ ꯍꯣꯠꯅꯅ ꯊꯥꯒꯠꯆꯔꯤ ꯄꯩꯁꯥꯅꯕꯨꯗꯤ ꯀꯅꯥꯝꯇꯁꯨ ꯁꯤꯈꯤꯕ ꯃꯤ ꯍꯤꯡꯒꯠꯍꯟꯕ ꯉꯝꯄꯣꯟꯇꯦ ꯑꯩꯅꯒ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯈꯠꯂꯦ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁ ꯅꯣꯡꯃꯩꯅ ꯇꯥꯡꯅ ꯄꯥꯟꯕꯗꯨꯗꯤ ꯃꯤꯒꯤ ꯍꯛꯆꯥꯡꯗꯨ ꯁꯣꯛꯑꯦꯕ ꯁꯦ ꯇꯥꯡꯅ ꯄꯥꯟ ꯀꯥꯟꯗ ꯍꯥꯔꯠꯇꯨ ꯍꯣꯕ ꯀꯤꯗꯅꯤꯗ ꯁꯦꯒꯥꯏꯕ ꯑꯗꯒꯤꯗꯤ ꯏ ꯃꯌꯥꯝ ꯊꯣꯛꯈꯤꯕ ꯑꯗꯩ ꯀꯣꯛꯇ ꯀꯥꯞꯄꯗ ꯀꯣꯛꯇꯨ ꯄꯨꯡꯆꯥꯏ ꯆꯥꯏꯕ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯍꯦꯛꯇ ꯗꯣꯛꯇꯔꯅ ꯍꯤꯡꯍꯟꯕꯗ ꯂꯨꯏ ꯋꯥꯔꯤꯅꯦꯀꯣ ꯑꯗ ꯏꯁꯤꯡꯗ ꯇꯥꯕ ꯀꯥꯏ ꯍꯥꯏꯁꯤꯗꯤ ꯏꯁꯤꯡꯗ ꯇꯥꯕꯁꯦ ꯃꯤꯗꯨꯒꯤ ꯃꯁꯥꯁꯤ ꯀꯔꯤꯝ ꯀꯥꯏꯗꯕꯤꯅꯦꯕ ꯄꯨꯔꯥ ꯍꯦꯛꯇ ꯀꯥꯏꯗꯕꯕꯨ ꯍꯦꯛꯇ ꯄꯣꯄꯣꯞ ꯀꯥꯏꯗꯕꯤꯅꯦꯕ ꯂꯩꯔꯤꯁꯦ ꯃꯁꯥꯁꯦ ꯑꯗꯨ ꯀꯔꯤꯝ ꯉꯝꯗꯦꯗꯅ ꯀꯟꯕꯗꯤ ꯀꯩꯁꯨ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯅ ꯇꯧꯔꯁꯨ ꯃꯤꯅꯤꯠ ꯑꯃꯈꯛꯇꯪ ꯑꯅꯤꯈꯛꯇꯪ ꯏꯁꯤꯡꯗ ꯂꯨꯞꯄꯗ ꯃꯤꯗꯣ ꯑꯗꯨꯝ ꯁꯤꯌꯦꯕ ꯁꯤꯅꯤ ꯁꯤꯐꯥꯎ ꯀꯟꯕ ꯉꯝꯗꯦꯗꯅ ꯑꯦꯅꯤꯋꯦ ꯊꯥꯒꯠꯆꯔꯤ ꯅꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡ ꯆꯥꯕ ꯄꯤꯖꯔꯤ ꯑꯃꯨꯛꯀꯁꯨ ꯅꯤꯡꯁꯤꯡꯖꯔꯤ ꯃꯃꯥꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯈꯪꯈꯠꯈꯤꯕ ꯀꯣꯔꯥꯎꯀꯤꯒꯤ ꯃꯤ 10 ꯈꯟꯈꯤꯕꯗꯣ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯂꯥꯛꯂꯤꯕ ꯇꯥꯡ 12ꯗ ꯄꯥꯡꯊꯣꯛꯆꯒꯅꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯈꯟꯈꯤꯕ ꯃꯤꯑꯣꯏ 10ꯅ ꯃꯇꯝ ꯆꯥꯅ ꯂꯥꯛꯄꯤꯅꯅꯕ ꯅꯣꯛꯆꯔꯤ ꯍꯥꯟꯅ ꯈꯟꯒꯠꯂꯕ ꯏꯁꯩ ꯊꯥꯒꯠꯈ꯭ꯔꯕꯁꯤꯡ ꯑꯩꯈꯣꯏꯅ ꯑꯗꯣꯝꯗ ꯊꯥꯒꯠꯆꯈꯤꯕ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯈꯤꯕ ꯃꯤꯑꯣꯏ 10ꯗꯣ ꯂꯥꯛꯄꯤꯌꯨ ꯄꯨꯡ 12 ꯅꯪꯅꯅꯕ ꯂꯥꯛꯄꯤꯌꯨ ꯀꯔꯤꯒꯨꯝꯕ ꯅꯪꯗꯕ ꯇꯥꯔꯒꯗꯤ ꯑꯔꯥꯛꯄꯗꯨ ꯁꯍꯜꯂꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯈꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯃꯤꯑꯣꯏ 10 ꯈꯛꯀꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯊꯧꯔꯝ ꯑꯗꯨꯒꯤꯗꯃꯛ ꯃꯄꯨꯡ ꯐꯥꯅ ꯏꯁꯩ ꯁꯛꯑꯒ ꯁꯗꯥꯟꯗ ꯐꯝꯒꯅꯤ ꯑꯩ ꯐꯝꯒꯅꯤ ꯏꯁꯩꯗꯨꯒꯤ ꯃꯥꯔꯛ ꯁꯤꯁꯇꯦꯝ ꯑꯣꯖꯥ ꯁꯗꯥꯟꯗ ꯄꯤꯒꯅꯤ ꯑꯩꯈꯣꯏ ꯑꯗꯨꯒ ꯏꯁꯩꯗꯤ ꯑꯃꯃꯝ ꯈꯛꯇꯅꯤ ꯁꯛꯀꯗꯧꯔꯤꯁꯦ ꯑꯇꯩ ꯔꯥꯎꯟꯃꯨꯛ ꯁꯛꯑꯣꯏ ꯑꯗꯣꯝꯅ ꯄꯤꯔꯛꯄ ꯏꯁꯩꯗꯨꯒꯤ ꯇ꯭ꯔꯦꯛ ꯊꯥꯔꯒ ꯁꯛꯀꯅꯤ ꯃꯤꯑꯣꯏ 10 ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯡ 2 ꯃꯈꯥꯏꯒꯨꯝꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯅꯤ ꯂꯥꯏꯚ ꯊꯥꯖꯒꯅꯤ ꯁ꯭ꯇꯨꯗꯤꯑꯣꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯁꯄꯣꯔꯠ ꯇꯧꯕꯤꯔꯒ ꯌꯦꯡꯕꯤꯌꯨ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯐꯣꯟ ꯇꯧꯖꯔꯤꯕ ꯑꯩ ꯌꯥꯏꯄꯣꯛ ꯁꯤꯕꯥꯏ ꯂꯩꯀꯥꯏꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯃꯂꯦꯝꯉꯥꯟꯕ ꯃꯤꯇꯩ ꯇꯥꯛꯄꯤꯌꯨ ꯋꯥꯐꯝ ꯑꯅꯤ ꯑꯍꯨꯝꯗ ꯊꯝꯖꯒꯦꯅ ꯇꯧꯕꯅꯤ ꯁꯥꯔ ꯇꯥꯛꯄꯤꯌꯨ ꯑꯩ ꯄꯨꯟꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯐꯠꯇꯕ ꯂꯝꯕꯤꯗꯕꯨꯗꯤ ꯌꯥꯝ ꯆꯠꯆꯔꯝꯃꯤ ꯁꯥꯔ ꯀꯣ ꯑꯩꯁꯦ ꯇꯞ ꯇꯞꯅꯕꯨꯗꯤ ꯐꯔꯛꯑꯦ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝꯕꯨꯗꯤ ꯃꯌꯥꯝ ꯇꯥꯟꯅꯔꯤ ꯁꯦꯟꯇꯔꯒꯤ ꯑꯃ ꯑꯣꯏꯔꯁꯨ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯐꯅꯕ ꯃꯌꯥꯝ ꯍꯣꯠꯅꯖꯔꯤꯕꯀꯣ ꯁꯥꯔ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯆꯍꯤ 23 ꯁꯨꯔꯦ ꯁꯥꯔ
Kari education di kari graduate lo rabo. Aja baik pudi fan tamautre class 5 6 pudi kahaure. 10 thaudra ba. Team di thaude sa water ju sandri hai tai. Botar chandri di gai gi sahi di botar chan ba di sahi train pan de gi chan ga dong ni do kari gi no chandri honadra bro. Sa du kha chien ga da do ning shoi je kha hai ba kha wa le no ji kudi hai re sum tam mi mana boina. Tapi ko da ning shoi du di hai de ya de na hai de gi namdra di tam de ko sa. Ma pabung le ri ba. Ima pabung suna le ri. Chinau di. Chinau khoi chinau manga pwe chan ti mane du ka na pa mari wa. No pa di nang na kya so ba. Ai ni ya mi ne sa. Chinau tai di like tam da bro. Akhoi atum do khatang tam me akhoi chan pi do class ai kar matung da class ai kar matung da chien gre ba. Mana khra mo me ka de pa le ba. Aduga akhoi tamu jong na kano da pangan ta bi da akhoi tai mo manak ta lei gre ba ini do masa sole na. Adu di so ina no pa na kham ka lei aduga class ai kar re. Daga na hak ti kari sin pham da lei ge hoje. Cha ai je ji ki simbam ja. Ai simbam je simen wa hon na je ye anga ngam ba koi gi lau gi la koi gi ra ma gi oi gi ra dum chale hai ta sa. Yum pal ha bro. Yum ji pan ji sa. Habiyo na hana hai ningi do habiyo. Koi mana ba mle me ka. Ma de for de di ko na mayam na dum waro bi ba hai ta dum won da pien da waro nei ba hai ta. Ado ma phara ma tam ji da mayam na support to bi da ba matang ji to bi da ba hai ta. Aduda magi support to bi da matang da to bi da bu da ina sum khan jai ne wa khan sum nei ja ba ta ko sa. Hai di phata ba lambi dum sa ki ja na sum pakha sa ba hai ta ina phaning ba ta. Nahakti adugu machinjak charu bro mate khra. Cha ai ro. Koi dum mai da kha sa re hai ta sa. Hai di hojikti tau dre ba. Hojikti tau dre ba. Hojikti tau ge sa ai ngam na bo hon jari sa. Kasu kai di maleng ngam la. Chalu re ado nahang na ga thamoi seng na ga. Ai fatta ba lambi da ai chalui aduga ai hojikan de ai fatta ba lambi du da ai chatre. Aduga hingna bo khonna re ai like tam hodre chinau me am poi adagi sannu pi mayum pan kre ima leiri baba leiri gai na khalla kan hojik cement work chali labuk su haira ju chali khole hai do thengna tam ne loi ba honai do tanang ina sada ai aran bam chalu re na ai aran ba si sana khanga aina semdok ke na khan tar de adai da mi gi support adu imung manung gi support hai ba kaim leite ba nahak nasana nasabu oina singno nasabu oina hai ba di nasana nasabu ikai ba pijau hai di nang nasabu nasana phattaba lambi ma mate khara chalu kan nang na mate ma manghalu do haujikti nang nei bu mangane to bu do aina manghandre dana hai ba ma nasana singno nang wanda mi na support to de hoi number 4 charu ba natra guli charu ba hai kero le kai na sungda thajaru ba kai gi no hai kan phana phara ju ne ha na gi lambi da dum halak kalli hai dana chadra maksu khanba nang na mi me gum da chang de asma si number 4 chabni ko khoi si ga chang makun ma sa sang e po chai ga pu gi ni ko ga na nang na di kaim tok jadra ba aduna wahi wata oiro mi no oiro thajada ba mayam pirak pa do adu nang na thabak se fajana tawra kanda madi smai toromani madi tawgidrabani haibase mase nang na thabang ulo nang chai kuntare re du di yongo akhoi no uda gai halle adu nang mayam yari hoje botar gi du su akhoi ne yam kana laumne botar da chandabasi botar da to ya ba gi tongan ba haitare magi dc de chala kan dai botar channa na ba gi kari to yai na haibase hoje august ki mari fawda aadhar card karke semdok pagi khot pagi botar sembagi torin na dai lauri do na ke aadhar card te lerangani puno maksing do torokan semdo hogodamni sado hogodamni aduna masi khwadi maru ibamni adu botar leita tar di nang sulambi da police na sipai na check toge hai kanda botar lei rai de leite adi am luiba adi lang phang chat pa adi yum daga leita ba he na ka nong khan gi doini tana bio dc da chala kanda khangto kanda irai lai na dum khang ba ya ne ba adu maleng wan ba isana isabu oina singno isabu oina adai namana bam su phari hai do moi ga su pulla le kan mi ne na chingna ne ba ma zo pha ba thabak to hallo tinawnu hai ba din na tinau na khoi mana raga ne thabak na utlo
लाइक तमौद्रे लाइबक थीबनी को हजिक मतम लाइक याउदबसी क्वाइ सोनबनी अदुबु तमौद्रे उपाय लेत्रे हयेंग जुम पांजनबो होनहिनो सेंथोक लेबी लेनबो होनबियो सुब नोंबा फजन तौरदि हिंबे हाबगे थबक मैम लय अदुना मालेंगोमरा रोइबदे कय हाबनिंगे मतम सि लोइसले सर आई वहाइबो अतै हानिया लेचे दो इमानबदो माना दमाना फबो वाखल लामा तमनिका हाइदी ममा पागी ओरगा मोय मदुम सावै का काव लेबा मैम जिंदो अदुना खितंग येंगे हानिं बाय तारेने हाइदी माना फानी मतमदुदा वाखल हाइदी वाखनिदना हाइदी लाय बेमुंग हाइदी कनो मा हापंगा नुमाइतबदि पोंना पोंगा तने बसा सोंधरुनो मीना हाइरकपदो केदोबै नुंगारदोनो दो थबौन उललोरे अदुने मीना हाइरे नको मरमदि अइना लालुबदुनो मीना इंगोन थाजद तौरिने नत्रो अइना मते खरना मफोर चारोमनिन अइना लालुबदुनो नेबा अदुरगदि अदुगी प्राइस ने होजिक फंगिदो प्राइस तो कोंगनबदि केदोब ताइ नंग यु बेटर नंग हेना थबक सुब ताइ नंग चुमने हेना चटप ताइ अफब थबक तो तौरकान सो तौगदमने थैंक यू सो मच मालेंगोन थैंक यू थागचरी मतमने यादबना हाइतर नहाना कॉल तरोक्तना नहाना सेंग वाफम खरा यारी पोक्तगिनी गायना आई मालेंगोन कौई का नंग सेंग हाइदोइदो नंग अफब चटप होरबने मिरक तिनबो होनसे मिरक तिनबदने आई सक फजबे मथौ तादे सेन पाबे मथौ तादे ओनली थमोइ सेंगबा अदु खक्तन थागचरी थैंक यू सो मच ngasiगidi matang asida pungning waro thorom lo sinjare thorom makha taba ko lokhachararoi ngasigi thorom sigi matungdi mateng pangbirakpa mani dangsu lautok sege aduga lakliba inspector tayagi tangkaktagi lising amaga chamapan suba tangkak sigi damak iche koi arkela tasana कोई लुपा लिसिंग अमा पांगबिरे लिसिंग अमा सुई कनागी नो हाई कांदा मयाम गिनी को मयाम नो उबिदोइनी कई नो हाई कांदा कोई सिगी लुपा लिसिंग अमा सिना मयाम दा पिथोक जगदोइनी मयाम ना लिसिंग अमा चमापन सुबा सिगी दमक डोनर उबिनिंग बलೈ रबसु दुम थोपिरो अदि वहंग हंगदोइनी कोई एंटरटेनमेंट खरा मते खरा तौदोइनी हाई तारे ओलेन गा तोरगा अन कोई चे फोटो उचगे आरके लतासना फ्रॉम पित्रा को लुपाला लिसिंग अमा दोने तौबिरे मी अनि द चंगा चंगा पिजगनी अतोपा थोपिनिंग बलागलबसु अदुम सोयदना अदुम थोपिरो अदुगा अखोइगिदि मयाम चंगागा समाइन तौबसिने बदो अदुना मसिमदि अखोइ मयाम पुन्ना ngamminarasi अदुगा पुनमाबु थागचरी अदुगा अरोइबदा निंगसिंग जबो वाफम अमना अखोइगि थौरम तांग कुनगा माथोइदा कराओके सिंगर सिगिदम कराओके सिंगर की दमक मैम लुपा मफावद याउरीबसिंग फोंग की ममन अते अतई करीमत लौगिदे अहल लमन कैटेगरी अमत खाइदे पुनमक याउबीनिंग मैम पुनमक्तुना याउबियो हाइदना मियोय कुन खनख्रे मियोय कुनसी पुंग 13 नंगनब लाकपिगदबनी यारी मखै पुंग 13 द रेस्टार्ट तौबियो 13 दगी चप चाना होगदबनी याम थेंग यादबा 13 दगी हौरगा बारो अमा सिदैदा कोइ लोइसनबो होनदोइनी अदुना हारिबा थोरम सिदा मपुंग फाननबगी दमक दम याउबिखिबसिंग सरुगाबिरो अदुगा अतोपा कराओकी चरै फिमन सेलिबी हारिबसिंग तांग कुंदगी वीडियो थाजलकदबनी कराओकी सअगा होजिक्तगी थाजलेबसिंग दो डिस्क्वालीफाई ओइरबनी खै खंगचरोय मरमदि रूल गी वांगबदा थाजनबिरकपनिना अदुना मदुमत्सु आमिनरसी मै आपनमा फबय फबो ओइमिनरसी अदुगा होजिकक्ता फोन जी am तौसनबिरे फोन से तौदौबा अहांग मतमदा तौबिदरे नाइकोंग सिफाइदगी निथौजम ओजा खोगेन ब्लाइंड सिंग प्रोग्राम द लुपा चंगा हापचरी न ताकपिरे थागचरी ओजा खोगेन से मसामकसु ब्लाइंड नि दु थागचरी प्रमोदिनी खाइदेम येरुम इंसांग दै के पिबिरक पनाहन खाइदेम द लीला चपद पिबिरक पदो मैडम थागचरी मसेगिदमा आरके गुणेश्वरी देवी सु लुपा चहुम ब्लाइंड सिंग थोरम द हापियु हाइदना पिबिरे थागचरी अदुगा आरके लतासना थोरम सिदा लिसिंग अमा तयागी एपिसोड लिसिंग अमा चमापन सुबदा खनब थोरम अम पांगथोक जगदब दुगिदमक पिबिरकपा मसेगिदमक थागचरी अनाना थैंक यू सो मच अदुगा होजि फावगी तोंगा तोंगानबसिंग मतेंग पांगबिरकपसिंग मनुंगदा कोइगी पुक्सेन चावरबसिंगना कराओके सिंगर की दमक मतेंग पांगबिरकखे मसेगिदमक तसु पुनमक पांगबिरकलेबसिंग थागचरी होजिगिदमक तदि पुनमकपु थोरम लोसिनजबगी याबदा लोगजरी खुरुमजरी टेक केयर
Wahong Radio, Wahong Radio, Wahong Radio, 90.0. Shatlare kang luk kaya punlare etin pamore punnamaki awanungai pota pammi leita laira kaida matawai singi lei koluri Wahong Radio, Wahong Radio. Wahong Radio, Wahong Radio, hey! Wahong Radio, 90.0. Sanasan anigi bracelet amata hauri haukiba August ki tang taraga taruk English singani kun ga taruk nongmaijing numit ayuki pung 13 taba aduaida Wangjing Bazar Cinema Hall mamangdagina Wangjing Wangkhai Laikhuram Lairak Fawbugi manungda Sanasan anigi bracelet amata hauri Kanagumba pukchel chawrabi singna khunbi bathoklabadi Wangjing Wangkhai Laikhuram Lairak ta leiba Laikhuram Rosni da sinabiu awamal matik chana kachagani contact number pijari 8787592090 natragana Diamond TV Wahong Radio da pau pibiu Lengsin Biro, Ningthem Eye Care. Saisakbi Baby Chanchalgi, Tongal Makta da Laizere, Ngasi Maklapiu, Tanabiu, Unabiu, Ningthem Eye Care. Mapam asida tonga kudong chaba kaya marum pijay. Mapam asida free eye check-up tawbagi amadi frame amadi lens da 30% ta kudong chaba pijari. Adona season hariba frame adu kariguma tha taruk phawgi manungda dekhrabadi mapam asida free da sinjagani. Ningthem Eye Care and Optical hariba asigi tonga ba kudong chaba singdi pediatric eye care, contact lens service, comprehensive eye exam loinana. Tonga ba treatment sing tawjariba sing adudi eye allergies, eye infection, eye inflammation, eye injuries, loinana, dry eye. Hariba sing asi mafam asida layang magi kudong chaba phangbigan. Loinana, mafam asida tonga ba hausagi matamda season hariba frame amadi lens kamarum phangbigani. Akupa marol gida call to view 8787-344-541. Amukahana 8787-344-541. Ngasi magling sinbiro Ningthem Eye Care and Opticals. Matam kuina nungsang haibadi piles. Laina asina aduna kudong chadaba kaya mayok na duna leraklaba amadi. Atopa layeng kaya chathaba matamda phabang amdraba natraga. Laina asi yeng thokpagi kudong chadaba mayok na duna leraba singna. Madugidamukta wabirurugan. Sahi taragi matakta experience leraba. Laina asi yeng buda miyo chakya phanba ngamkraba mayang Imphal Bengal dagi. Kabirani Phundraimyum Joveda. Loinana machanupa Safik Anwar. Anina punna nupa amadi nupi singi tonga na layeng gi khudong chaba pijari. Kabirani Phundraimyum Joveda gi hidak ase amuktang thakpada nungsang haibadi piles pungpha phanba ngamle. Laina asina naduna khudong chadaba kayamarum adom mayok na birabadi. Ngasi ma mayang Imphal Bengal da leriba Phundraimyum Joveda amadi Safik Anwar ga unabi. Akupa marol gi dama call to view 98566016888 amadi 940278324. Piles naba anaba gi dama Kabirani Phundraimyum Joveda amadi Safik Anwar Mayang Imphal Bengal. Hangdok Chere Tampasana PG Girls Hostel Porompat Ponglambi near Jennings Hospital Mairasang Leda opposite lane number 5 Yungumna Nungairaba amadi security ki 16 Thauranga Loinana Tampasana PG Girls Hostel Hangdok Chere Hariba hostel ase nupi masa khaktangi leinanaba hostel amani mafam asida nupi masa kunmari kunmangarom leiba yaraba mafam amani hena khudong chaba sing breakfast lunch dinner hariba sing ase pizza gani
इंटरनेट सिक्योरिटी की एक्सेस की खुदोंचाबा पीजरी हेना हाइजिन ओरबा तगत तगतपा चाना थंगनबा पीजरी वाईफाई फ्री ओइजगनी अकोपा मरोल खंबिनिंगलबदी 8256977285 अमुकाना 8256977285 ngasi magtanabiu unabiu ahan malakpada khudongchaba pizagani tampasana PG Girls Hostel Porompat Ponglambi near Jennings Hospital adom kidney danung leibibra adom mapal thokpada nungaitaba phobibra natraga adom ka hena mapan thokpibra adurabadi adom prostate ki khudongchadaba leibibra मसीगिदमक लेजरे नाम कंसल्टेंट्स यूरोलॉजी ओपीडी अदोंगिदमकता यूरोलॉजी कंसल्टेशन अमदी ट्रीटमेंट गिदमक लोइनना किडनी दनुंग लेबल लाइंग ननबगिदमक प्रोस्टेट केयर अमदी जनरल यूरोलॉजी सर्विस गिदमक लेजरे अनोबो ओपीडी की टाइमिंग अयु के पुंग तरुक तगिना अयु के पुंग मापन मखाय लोइनना नुंथेल की पुंग मरी दगिना नुंथेल की पुंग तरुक निंगथौकाब दगिना थांग जफावबा नोंमाइजे नुंथेल ऑफ लेजगनी मसीद नतना नुपागी तोंगान तोंगान बलाइना इरेक्टाइल डिसफंक्शन लो लिबिडो इनफर्टिलिटी तोंगा तोंगान सेक्सुअल हेल्थ कंसर्न गिदमा स्पेशल ओइना नुपागी हेल्थ क्लिनिक हांगदोकचरी अदोंगी प्राइवेसी अमदी कॉन्फिडेंशियलिटी ngaksigani ngasi manglensin biu tanabiu unabiu nam consultants urology OPD chingamaka iromlerak singjamai imphal base masida natana adongi dama WhatsApp number 7085051135 WhatsApp number asida hi haina ibiraga thabirakadan nam consultant ki urology OPD Google Play Store da phangbigani natragana website www.namconsultantsurologyopd.com anova technology gi kidney stone lokthoknanabagi therapy su leizari masigidamak tanabiu Ras Medicity loinana nam consultant urology pisum thong Diamond TV Wahang Radio gi donors ki member natraga listeners singi 50% ki khudong chaba pizari hariba anaba sing si manungda domna yengbigataba lerabadi mangjongna na book tobiu amadi pau pibi adongi damak OPD gi lying bagi operation gi loinana hidak langtakta tonga tonga offer kiya pizari ngai reda yam ingin no washen manam sidi agoni ni sidi agogi agong ngakani ne si thari mapusi billionaire oil ge khan mai mong ni ne laki alse phamde tagen ji kana ho jano nga ba ne tang si khang ram ne do ji agor ba oli ji kamai oli as sibilon ji atuma ki kai ko be do lai adegi lal mong lai dukan ji paring jana kono guding tor ko dina adi market su 90% down chali ni do adani ma sidi sibilon de kar phana ba tung ya Allah nubi ji khar phana ba agor je ek ta thar si na agor pamde solution mayam su athu matam na karor prati winning lagadi agor thabiyo ai yong ta ta thu nang ta tha joi Pambi Singna All Manipur Agor Family Imphal Oripo Khushnam Lekai Opposite Mainolera Mapamasida Laktuna Tanabiu Kanganjaba Thawal District Airtel Distributor ki makhada thabak tawgadaba ASC Marikhak Pamjai Haribu Singasi Lilong area degi ama Samurau area degi ama Thawbal degi ama amadi Khangabok area degi ama Minimum requirement masagi two-wheeler leiba amadi masagi valid license leiba oigadabani Thagi tolop lisingi pandegi hogjagani Akopa marol gi dama 9612654421 Amukana 9612654421 Hena akopa marol gi dama Airtel Distributor Thobal degi khangbi bayagani Hangdukchare Ayush Healing Point Armani Building Pakhang Lapam Pareng Kaksing Khunyai Lekai Mafam masida Ayush ki laing bagi khudong chaba phangbiragani loinana makal khudimaki therapy tobagi khudong chaba su phangbigani therapy makal sing adudi homeopathic consultation yoga and naturopathic consultation Ayush medicine acupuncture massage therapy yoga therapy steam bath ultrasound therapy interferential therapy infrared therapy vibromassage back therapy weight loss therapy asina sima makhal kaya gi therapy sing phangbigan loinana liver gi anaba amadi kidney da nung leiba amadi tonsillitis skin gi problem loinana nupi gi anaba sing amadi anxiety stress tumba yada basina singba sigi lahingi khudong saba pijari basi khaktana tana allergic oiba gout leiba heart amadi masigi mari leinaba laina sing diabetes amadi haksang gi weight hengatpa tonga tonga laina kaya gi maram dasu tanabi yagani Ningtokaba numit tagi na thangja numit ki ayuk pung mapan tagi na pung ani fauba loinana nomaiji numit ayuk pung nipan tagi na nungthil pung mari fauba gi Dr. Unabi bagi khudong saba phangbigan akopa marol gi dama
8413935890 loinana 6009968145 Ayush Healing Point Cure with Care Armani Building Pakhangla Pomparing Kaksin Khunyai Lekhai Lengshin Biro Bava Fish Mapam Masida Sareng Kilo da Lupa Chahungukun Rau Kizida Chamaga Marfumunga Ngahai Kizida Chamaga Marfumunga Ahila Kizimada Chaniga Humbudara Pengba Kizida Chamag Humpu Loinana Elisana Chingba Laigi Sareng Macha Deva Karmaginga Numit Humnigi Mamang the order Tobiu Wholesale Reta Pizagani Masida Natana Chicken Dress Nanu Coiler Kunu Machada Chingba Marangkaina Pangbigani Akopa Marol Gedama Call Tobiu 7005 69772 Amukana 7005 69772 Bava Fees Georgette Furniture House Wangjing SK Lekai near Maido Ground Handakta Nongna Hangdok Chariba Georgette Furniture House Wangjing SK Lekai da Leriba Asigi Offer khara pijari madudi chaliba August ki tang amadagina kuntra faubada tonga ba thong thonau gi design singda apamba makhal gi design pambiba singna adomna khanbiba yagani chaliba thasida adomna hariba design singa si khanbiduna lobirabadi adomda Georgette Furniture House Wangjing SK Lekai gi maikai digi chaun offer pijari akopa marol gi dama 9862278397 amukana 9862278397 Hariba number sida call Tobiraga Pau Paubiu Kaubiraganu Georgette Furniture House Wangjing SK Lekai near Maido Ground Document Khara Tahore Haribasi Thobal Bazar Dagina Thobal Ningombam Paubada Tahobani Pungpamna Ayuke Pungtara Mathoi Aduaida Tahobani Tahoriba documents Singasi ATM card PAN card Aadhaar card Ani Voter ID Hariba Arubache Chang Singasi Yaukre Kanaguma Pukchen Chaurba Singh Khunbirabadi Thobal Ningombam Uthale Rekta Leiba Subam Soninda Singh Natraga Mahakiloina Bi Subam Sani Devi da Sinabiu Awaman Matik Chana Pizagani Mobile number 9378